ꯊꯣꯡ ꯃꯊꯛꯇ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯉꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄꯅ ꯊꯜꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯔꯛꯁꯤꯗ ꯑꯃꯨꯛꯁꯨ ꯑꯊꯧꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯃꯔꯛꯇ ꯌꯥꯟꯁꯤꯜꯂꯛꯂꯤ꯫ ꯋꯦꯟꯁꯟꯅ ꯈꯜꯂꯤ, ꯀꯅꯥꯅꯣ ꯑꯩꯒꯤ ꯕꯦꯒ ꯑꯗꯨꯕꯨ ꯃꯨꯟꯗꯨꯅ ꯄꯨꯒꯦ ꯇꯧꯔꯤꯕ? ꯑꯩꯒꯤ ꯉꯁꯤꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥ ꯐꯪꯉꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯤ ꯑꯃꯅꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯂꯤꯕ ꯃꯃꯥ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥ? ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯃꯒ ꯋꯥꯈꯜ ꯈꯜꯂꯤꯕꯒꯁꯤ ꯈꯜꯂꯝꯂꯔꯣꯏꯀꯣ꯫ ꯑꯗꯨꯒ ꯏꯄꯥꯁꯤꯅ ꯃꯤꯅ ꯉꯥꯡꯕꯁꯨ ꯇꯥꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯈꯨꯝꯗ ꯈꯨꯝꯂꯒ ꯃꯇꯣꯝꯇ ꯂꯩꯍꯧꯗꯣꯏꯕ꯫ ꯑꯁ, ꯑꯩ ꯈꯜꯂꯨꯔꯒ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦꯗ꯫ ꯋꯦꯟꯁꯟꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯊꯧꯕꯤꯗꯣ ꯑꯃꯨꯛꯁꯨ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯉꯥꯡꯅꯤꯡꯃꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯁꯦꯡꯗꯣꯛꯑꯒꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯑꯩ ꯈꯪꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯋꯦꯟꯁꯟꯗꯨ ꯋꯥꯈꯜ ꯈꯟꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯋꯦꯟꯁꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯊꯧꯕꯤꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯊꯧꯕꯤ ꯎꯕꯗ ꯋꯦꯟꯁꯟꯗꯨ ꯍꯔꯥꯎꯖꯩ꯫ ꯑꯃꯨꯛꯁꯨ ꯉꯔꯥꯡ ꯖꯦꯝꯁꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯀꯤꯖꯕꯁꯨ ꯐꯥꯎꯏ꯫ ꯋꯦꯟꯁꯟ ꯑꯊꯧꯕꯤꯅ ꯐꯝꯂꯤꯕ ꯐꯥꯟ ꯑꯗꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯥꯁꯨ ꯐꯝꯖꯤꯜꯂꯤ꯫ ꯑꯊꯧꯕꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯗ ꯑꯃꯨꯛꯇ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯇ꯭ꯔꯥꯏ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯄ ꯊꯨꯀꯠꯄꯅ ꯍꯦꯟꯃꯟꯈꯤꯕꯅ ꯀꯧꯖꯕꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯦꯟꯁꯟꯅ ꯑꯔꯣꯏꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛꯇꯗꯤ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯖꯦꯝꯁꯁꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ, ꯖꯦꯝꯁꯅ, ꯑꯊꯧꯕꯤ, ꯅꯪ ꯂꯥꯛꯑꯝꯃꯦꯗꯅ, ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯗꯨꯝ ꯀꯨꯏꯅ ꯁ꯭ꯀꯨꯜ ꯂꯦꯞꯄꯨꯔꯤꯁꯦ? ꯑꯊꯧꯕꯤꯅ, ꯂꯥꯛꯑꯦ, ꯑꯩ ꯕꯨꯕꯣꯛ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ, ꯑꯗꯨꯏꯅꯦ꯫ ꯋꯦꯟꯁꯟ ꯑꯗꯨꯝ ꯀꯧꯕ ꯉꯝꯗꯅ ꯇꯣꯛꯂꯦ꯫ ꯖꯦꯝꯁꯅ, ꯑꯁ, ꯅꯪ ꯂꯥꯛꯇꯕꯁꯦ ꯋꯦꯟꯁꯟ ꯏꯕꯥꯅꯤꯗꯤꯅꯦ ꯅꯨꯡꯉꯥꯏꯇꯕꯅ ꯋꯥꯔꯤ ꯁꯥꯔꯦ ꯁꯥꯐꯝ ꯈꯪꯗꯦꯁꯦ, ꯀꯩꯅꯣꯝ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅꯅꯦ ꯑꯗꯨꯝ ꯇꯧꯋꯤꯗ꯫ ꯑꯊꯧꯕꯤꯅ ꯅꯣꯛꯂꯒ, ꯑꯁꯦꯡꯕꯩꯔꯅꯦ? ꯋꯦꯟꯁꯟꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯔꯛ ꯏꯇꯥ ꯇꯥꯅ, ꯑꯁꯦꯡꯕꯩꯅꯦ ꯑꯁꯨꯝꯅ ꯊꯣꯛ ꯍꯦꯛ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯊꯧꯕꯤꯗꯨ ꯋꯦꯟꯁꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯋꯦꯟꯁꯟꯁꯨ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯊꯧꯕꯤꯅ ꯌꯦꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯂꯩ꯫ ꯑꯊꯧꯕꯤꯗꯤ ꯋꯦꯟꯁꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯅꯣꯛꯁꯤꯜꯂꯨꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯗꯨꯃꯛꯇꯤ ꯍꯦꯛ ꯇꯧꯕꯤꯗ꯭ꯔꯦ꯫ ꯑꯊꯧꯕꯤꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯦꯟꯁꯟꯅ ꯍꯩꯅꯗꯕꯒꯤ ꯃꯇꯧ ꯎꯠꯄ ꯑꯗꯨꯗ ꯀꯧꯅꯤꯡꯂꯕꯁꯨ ꯀꯧꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯦꯟꯁꯟꯗ ꯀꯧꯔꯛꯏ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ? ꯋꯦꯟꯁꯟ ꯑꯊꯧꯕꯤꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯍꯥꯟꯅ ꯌꯦꯡꯏ꯫ ꯑꯗꯨꯒ ꯆꯝꯊꯣꯡ ꯑꯣꯏꯅ ꯆꯥꯔꯛꯑꯦ, ꯅꯪꯗꯤ? ꯑꯊꯧꯕꯤꯅ, ꯑꯩꯁꯨ ꯆꯝꯊꯣꯡ꯫ ꯋꯦꯟꯁꯟꯅ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯃꯥꯟꯅꯔꯦ꯫ ꯑꯊꯧꯕꯤꯅ, ꯃꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ꯫ ꯋꯦꯟꯁꯟ ꯑꯊꯧꯕꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯒꯗꯧꯕ ꯇꯟꯗꯨꯅ ꯇꯥꯖꯗ꯭ꯔꯦ꯫ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯍꯧꯈ꯭ꯔꯦ꯫ ꯆꯪꯂꯛꯂꯤꯕ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯊꯧꯕꯤꯕꯨ ꯎꯕꯗ ꯅꯍꯥꯟ ꯃꯈꯩ ꯁ꯭ꯀꯨꯜ ꯂꯦꯞꯄꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯍꯪꯉꯤ꯫ ꯑꯣꯖꯥꯁꯤꯡꯅ ꯑꯊꯧꯕꯤꯗ ꯊꯝꯂꯤꯕ ꯑꯁꯥ, ꯂꯧꯔꯤꯕ ꯆꯦꯛꯁꯤꯟꯕꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯋꯦꯟꯁꯟꯁꯨ ꯑꯊꯧꯕꯤꯒꯤ ꯃꯔꯝꯗ
ꯃꯊꯃꯣꯏꯗ ꯅꯍꯥꯟ ꯃꯈꯩ ꯈꯟꯗꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯄꯥꯟ ꯊꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯊꯣꯛꯂꯛꯏ꯫ ꯑꯊꯧꯕꯤꯅ ꯅꯣꯏ ꯑꯅꯤ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ? ꯀꯦꯟꯇꯤꯟꯗ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯎꯁꯤꯗꯅ꯫ ꯋꯦꯟꯁꯟꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯖꯦꯝꯁꯅ ꯀꯩꯅꯣ ꯆꯥꯎꯁꯤ ꯀꯩꯅꯣ, ꯑꯩꯅꯦ ꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯆꯥꯔꯛꯇꯦ꯫ ꯑꯊꯧꯕꯤ ꯆꯥꯎꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯝꯁꯅ ꯑꯊꯧꯕꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯏ꯫ ꯑꯗꯨꯗ ꯑꯊꯧꯕꯤꯅ ꯖꯦꯝꯁꯀꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯈꯨꯠ ꯑꯅꯥꯕ ꯂꯩꯌꯦ, ꯁꯣꯝꯗ ꯄꯥꯏꯔꯛꯀꯅꯨ꯫ ꯖꯦꯝꯁꯅ ꯑꯣ ꯁꯣꯔꯤ, ꯑꯩ ꯈꯪꯍꯧꯗ꯭ꯔꯦ, ꯁꯥꯎꯅꯨꯀꯣ꯫ ꯑꯊꯧꯕꯤꯅ ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯕꯅꯦ, ꯑꯩꯒꯤꯁꯤꯁꯨ ꯁꯣꯏꯕꯗꯒꯤ ꯇꯧꯔꯤꯅꯦ꯫ ꯋꯦꯟꯁꯟꯅ ꯈꯨꯠꯇꯨꯕꯨ ꯀꯃꯥꯏꯅ ꯁꯣꯏꯅꯣ ꯑꯝꯇ ꯌꯦꯡꯒꯦꯅꯦ꯫ ꯑꯊꯧꯕꯤꯅ ꯆꯠꯊꯣꯍꯦ, ꯃꯤꯒꯤ ꯈꯨꯠ ꯑꯁꯣꯛꯄꯁꯤ ꯌꯦꯡꯒꯦ ꯀꯥꯏꯅꯀ ꯆꯩ ꯆꯥꯅꯤꯅ꯫ ꯂꯥꯛꯑꯣ, ꯑꯗꯨꯏ ꯁꯔꯨꯛ ꯀꯩꯀꯩꯅꯣ ꯈꯔ ꯌꯣꯠꯂꯨꯁꯦ꯫ ꯖꯦꯝꯁ ꯂꯥꯛꯑꯣ꯫ ꯋꯦꯟꯁꯟ ꯁꯦꯡꯅ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯗꯨ ꯌꯥꯎꯅꯤꯡꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯑꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯕ ꯑꯗꯨ ꯌꯥꯎꯕ ꯏꯀꯥꯏꯖꯩ꯫ ꯋꯦꯟꯁꯟꯅ ꯑꯩꯗꯤ ꯌꯥꯔꯅꯤꯗ, ꯅꯣꯏ ꯆꯥꯊꯣꯛꯎꯔꯣ, ꯑꯩ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯏꯅ ꯂꯩꯔꯝꯃꯒꯦ꯫ ꯖꯦꯝꯁꯅ ꯀꯩꯅꯣꯍꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯩꯈꯣꯏ ꯑꯃꯈꯛꯇ ꯆꯥꯃꯤꯟꯅꯧꯁꯦ ꯍꯥꯏꯕꯁꯤꯗ ꯅꯪ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯗꯤ꯫ ꯑꯊꯧꯕꯤꯅ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯤ ꯌꯥꯝ ꯆꯥꯃꯤꯟꯅꯅꯤꯡꯗꯕꯩ ꯋꯥꯔꯣ? ꯋꯦꯟꯁꯟꯅ ꯑꯗꯨꯏ ꯅꯠꯇꯤꯌꯦ, ꯑꯩ ꯄꯨꯛꯁꯦ ꯄꯤꯛ ꯊꯜꯂꯦꯕ, ꯑꯗꯨꯅꯅꯦ, ꯅꯣꯏ ꯁꯥꯎꯔꯅꯣꯕ, ꯅꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯧꯔꯣ, ꯑꯩ ꯀ꯭ꯂꯥꯁꯇ ꯑꯣꯏꯅ ꯉꯥꯏꯔꯝꯃꯒꯦ꯫ ꯑꯊꯧꯕꯤꯅ ꯖꯦꯝꯁꯇ ꯐꯔꯦ ꯚꯥꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯔꯣꯏꯁꯦ, ꯀ꯭ꯂꯥꯁꯇ ꯑꯣꯏꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯋꯦꯟꯁꯟꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕ, ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯥꯎꯔꯁꯦ꯫ ꯑꯗꯣ ꯑꯩꯗꯤ꯫ ꯋꯦꯟꯁꯟ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ꯫ ꯖꯦꯝꯁꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯤꯗꯨꯕꯣ? ꯋꯦꯟꯁꯟ ꯑꯊꯧꯕꯤ ꯇꯥꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯖꯦꯝꯁꯀꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯌꯥꯎꯗꯦꯕ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯖꯦꯝꯁꯅ ꯑꯦ ꯑꯗꯨꯏ ꯑꯣꯏꯔꯦ, ꯌꯥꯔꯦ ꯕꯨꯡꯉꯣ, ꯑꯩ ꯂꯩꯀꯣ, ꯑꯗꯨꯗ ꯀꯣꯛꯀ ꯑꯃꯨꯛ ꯊꯥꯗꯕꯤꯔꯨꯔꯅꯨ꯫ ꯑꯊꯧꯕꯤꯅ ꯀꯩꯅꯣ ꯑꯃꯨꯛ ꯂꯣꯟꯅꯒ ꯑꯃꯨꯛ ꯇꯥꯟꯅꯩꯗꯨꯅ, ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯌꯥꯗꯕ ꯋꯥꯔꯣ? ꯖꯦꯝꯁꯅ ꯑꯣ ꯑꯃꯁꯦ꯫ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯋꯦꯟꯁꯟꯅ ꯍꯥꯏꯔꯨꯅꯨ ꯍꯥꯏꯗꯨꯅ ꯖꯦꯝꯁꯇ ꯈꯨꯖꯤꯟꯅ ꯁꯤꯛꯏ꯫ ꯖꯦꯝꯁꯅ ꯑꯌꯣ ꯅꯥꯏꯌꯦ ꯚꯥꯏ, ꯀꯩꯅꯣ? ꯋꯦꯟꯁꯟꯒꯤ ꯃꯇꯧ ꯑꯗꯨ ꯑꯊꯧꯕꯤꯅ ꯈꯪꯂꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ, ꯃꯤꯅ ꯈꯪꯍꯟꯅꯤꯡꯗꯕ ꯋꯥꯗꯨꯗꯤ ꯑꯩꯁꯨ ꯈꯪꯂꯨꯕ ꯄꯥꯝꯗ꯭ꯔꯦ, ꯂꯥꯛꯑꯣ ꯆꯥꯎꯔꯁꯦ꯫ ꯑꯍꯨꯝꯗꯨ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯍꯨꯝꯗꯨꯅ ꯀꯦꯟꯇꯤꯟꯗ ꯆꯪꯂꯛꯄꯗ ꯑꯊꯧꯕꯤꯒ ꯄꯤꯛꯂꯤꯉꯩꯗ ꯐꯨꯅꯈꯤꯕ ꯔꯕꯤ, ꯅꯤꯀꯣ, ꯕꯣꯏ, ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯦꯟꯇꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯕꯤꯅ ꯑꯊꯧꯕꯤ ꯍꯣꯏ ꯎꯕꯗ ꯖꯦꯝꯁ ꯍꯩꯅꯕ꯭ꯔꯣ ꯀꯦꯟꯇꯤꯟꯗꯒ ꯆꯪꯉꯛꯏꯁꯤꯕꯣ? ꯖꯦꯝꯁꯅ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗꯧꯅ ꯁꯨꯃꯥꯏꯅ ꯈꯔ ꯈꯔ ꯆꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯅꯦ꯫ ꯅꯤꯀꯣꯅ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ, ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯤꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯐꯝꯃꯤꯟꯅꯗꯅ ꯍꯧ ꯍꯧ ꯇꯧꯔꯒ ꯆꯥꯕꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯍꯥꯎꯕꯁꯦ, ꯑꯗꯣ ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯈꯪꯗꯦꯍꯦ꯫ ꯑꯊꯧꯕꯤ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯃꯥꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯟꯗꯨꯅ ꯑꯣꯟꯁꯤꯟꯅꯔꯨꯗ꯭ꯔꯦ꯫ ꯀꯦꯟꯇꯤꯟ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯅꯤꯅꯦ ꯆꯧ ꯄ꯭ꯂꯦꯠ 3ꯗ ꯄꯤꯕꯤꯔꯛꯎ, ꯑꯗꯨꯒ ꯀꯦꯂꯤ ꯆꯅꯥꯗꯣ ꯄ꯭ꯂꯦꯠ ꯑꯃꯠꯇꯒ ꯄꯤꯕꯤꯌꯨꯅꯤꯅꯦ꯫ ꯅꯣꯏ ꯑꯅꯤꯁꯨ ꯂꯥꯛꯑꯣꯗꯅ, ꯁꯤꯗ ꯍꯦꯛꯇ ꯐꯝꯖꯤꯜꯂꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯤꯀꯣ ꯍꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯡꯗ ꯐꯝꯖꯤꯜꯂꯤ꯫ ꯕꯣꯏꯅ ꯑꯦ ꯁꯤꯗꯤ ꯍꯦꯃꯟꯗ꯭ꯔꯣꯍꯦ, ꯃꯥꯡꯗꯒ ꯐꯝꯖꯤꯜꯂꯛꯄꯁꯤꯗꯤ꯫ ꯑꯊꯧꯕꯤ ꯑꯣꯟꯊꯣꯛꯂꯒ ꯈꯨꯝꯒꯦ ꯇꯧꯏ꯫ ꯖꯦꯝꯁꯅ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯊꯧꯕꯤꯅ ꯅꯪꯁꯨ ꯈꯨꯠ ꯑꯁꯣꯛꯄꯁꯤꯗꯗꯤ ꯑꯝꯇ ꯄꯥꯏꯕꯤꯔꯛꯀꯅꯨꯗꯅ, ꯑꯩ ꯅꯥꯏ ꯍꯥꯏꯕꯅꯦ꯫ ꯋꯦꯟꯁꯟꯅ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣꯕ? ꯑꯊꯧꯕꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯁꯣꯛꯄꯒꯤ ꯃꯔꯝꯁꯤꯗ ꯌꯥꯝ ꯀꯨꯞꯊꯅ ꯍꯪꯉꯤꯗꯨꯅ? ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ
Amana khuda sokpasida kan kan adum paile. Amana maramda panghang hangle. Noy ni soire ngasi. Somdasu Rabi hoige kangudu ngasai makai. Athaubi hoi laktringaidadi wari karisu sanadabani. Adubu haujikti canteen manung adu makhoi khonjelna pungnil heknille. Rabina aidi handakti body se khara thagena gym chatpa hore. Sidaidi mising se thengna ba adum tap pairaga langba ngamani. Athaubina nine akhoi gi doloiradi khara thubiro taptai charaga amta kha thunthokhrage. Boy na hairai bai nupi dadi thibong laubase kem kana da maleda. Thibong lauba nupi se nupa na phubada yam nungai hairiye. Mikona adudi ngasidagi mathibong laubi nupi thiraga phuba horase haibro. Nupa ahumdu wawa noi. Athaubi mamaidu haiphet tunglomda onthoraklaga nupa ahumduda yenglaga. Nathibong du chabaloiradi yam thuna thokro. Soida jagat ngangdana leiradu. Noy ahum horen suti tharakpaiduda ai ngaira leramo. Nupa ahumdu athaubina adumna hairakpa aduda sauningbadi sauninglabani. Adubu haugalaktuna thokhige tawi. Rabina athaubida yenglaga. Nupina dugyamna wahai khara sipawba mapung phana haiba nanghaude. Ising bottle tara piba aduna Rabi gi mamaiduda pop launa pali. Rabi du ngaktang di tandan pai makok tu haiduna khangi. Wensan ga James ka di Rabi da amuk yeng Athaubi da amuk yeng tawduna lay. Rabi ga lakminaba mamanaba ani dusu Athaubi gi khuthu aduda kiduna Rabi bu chingduna puraga mafam adudagi thokre. Athaubidi hanagi mana laikhiba mawong adu amata kaidana phamduna leiri. Wansandi athaubigi matau aduda kiduna khitang chathoi. Anidu athaubibu kiduna waga amata ngangdre tumina leire. Makhoige chanaba adusu puthoraktuna ahumdu kanna chaminari. Wansan kiboy thakatboy chariba kharadu phawba mahau leina chadre. Athaubina kaidorage hautrabo. Wensanna hawe yam hawe. Asi haiduna keli chana adu chamas achauba ama sat hupchili. Adubu asaba oirambadagi wensandu othokpasu yadagum taw mayadu ha kamlaga khangi. Magi matau aduda James ka Athaubiga du noi. James na tamna jawni nangbo amuk phundana sinabadare ne. Asumna ahumdu harau chamina baloiraduna Athaubina paisa pire. Aduga ahumdu classroom da punna changlakle. Makhatana class yawba hawkre. Athaubina wensanda nangdi khongna handoiramni ne. Wensanna yam lapasna tabanina khongna dum hale. Athaubina adudi lao aiga puna chakhrase aigi cycle da tongkhalo. Wensanna yarnida ai khongna dum lakcharage nang adum chacharo wana bane. Athaubina koktongo he nupi dona sum kotha ngangle noyum do asum leraksidagi kayam changaga lege. Wensanna kharadum changsile. Athaubina yare tongo ngasidi yum khangboina thinbiramage. Wensan namdana Athaubigi cycle aduda tongbada tare. Anidu Athaubina cycle adu thauduna Wensana tonglaga lakminare. Ani asi chatminabada amana nupani amana nupini habasi awuba mi kananasu khangba ngamloi. Athaubidi nupada nupani. Anidu asum chatna warisu sanai. Athaubina nang sanaba chalibo. Wensanna chale nangdi dum laktre. Ado aise. Athaubina karino nangna hainingido adum dong hairo
ꯑꯩꯉꯣꯟꯗꯗꯤ ꯀꯩꯝ ꯀꯣꯏꯔꯛꯀꯅꯨꯀꯣ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯛꯀꯗꯕ ꯑꯩꯁꯨ ꯗꯣꯡ ꯗꯣꯡꯒꯤ ꯃꯤꯅꯤ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯅ ꯍꯥꯎ ꯋꯦꯟꯁꯟꯅ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯑꯊꯧꯕꯤ ꯁꯥꯏꯀꯜ ꯊꯧꯔꯝꯕ ꯑꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯑꯗꯨꯒ ꯁꯥꯏꯀꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯋꯦꯟꯁꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯒꯤꯅꯣ ꯂꯥꯜꯂꯤꯕꯣ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯣ ꯃꯔꯝ ꯍꯥꯏꯔꯛꯑꯣ ꯋꯦꯟꯁꯟꯗꯤ ꯁꯥꯏꯀꯜꯗꯨꯗꯒꯤ ꯀꯨꯝꯊꯕ ꯅꯠꯇ꯭ꯔꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯥꯏꯀꯜꯒꯤ ꯕꯦꯛ ꯒꯤꯌꯔ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤ ꯑꯊꯧꯕꯤꯅ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯉꯥꯛꯂꯤ ꯋꯦꯟꯁꯟꯅ ꯑꯩ ꯅꯍꯥꯟ ꯅꯪꯉꯣꯟꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯊꯧꯕꯤ ꯅꯣꯛꯇꯨꯅ ꯁꯥꯏꯀꯜꯗꯨꯗ ꯀꯥꯗꯨꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩ ꯀꯩꯝ ꯈꯟꯗꯦꯀꯣ ꯂꯥꯜꯂꯦ ꯀꯥꯏꯅꯒ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯋꯦꯟꯁꯟꯅ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯂꯥꯛꯄꯗꯨꯅ ꯋꯦꯟꯁꯟ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯦ ꯋꯦꯟꯁꯟꯅ ꯌꯥꯔꯅꯤꯌꯦ ꯌꯧꯔꯦ ꯑꯊꯧꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣ ꯍꯣꯔꯦꯟ ꯁꯥꯟꯅꯐꯝꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯋꯦꯟꯁꯟꯅ ꯍꯣꯏ ꯑꯊꯧꯕꯤꯅ ꯅꯨꯄꯥ ꯈꯔ ꯊꯣꯛꯄ ꯇꯝꯃꯣ ꯅꯥꯏꯇꯣꯝ ꯂꯝꯕꯥ ꯉꯝꯅꯕ ꯆꯠꯂꯦ ꯑꯊꯧꯕꯤ ꯆꯠꯈ꯭ꯔꯦ ꯋꯦꯟꯁꯟ ꯑꯊꯧꯕꯤꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯀꯩꯅꯣꯅꯦ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯁꯤꯅ ꯑꯩꯕꯨ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯇ꯭ꯔꯒꯦꯅꯦ ꯅꯨꯄꯥ ꯊꯣꯛꯄꯗꯨꯅꯕꯨ ꯃꯤꯅ ꯀꯤꯅꯔꯤꯕ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗꯅꯤ ꯑꯩꯅ ꯇꯣꯡꯉꯒ ꯃꯥꯅ ꯊꯧꯔꯛꯏꯗꯣ ꯋꯦꯟꯁꯟꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯊꯧꯕꯤꯒ ꯋꯦꯟꯁꯟꯒꯁꯤ ꯑꯁꯨꯝ ꯇꯣꯏꯅ ꯂꯣꯏꯅꯔꯛꯄꯗꯒꯤ ꯀꯣꯏꯅꯔꯛꯇ꯭ꯔꯦ ꯐꯅ ꯌꯥꯝꯅ ꯀꯣꯏꯅꯗꯅ ꯅꯛꯅꯅ ꯂꯣꯏꯅꯔꯕꯁꯨ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯊꯅ ꯈꯪꯕꯗꯤ ꯉꯝꯂꯝꯗꯦ ꯅꯣꯡꯃ ꯑꯊꯧꯕꯤꯅ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯋꯦꯟꯁꯟꯕꯨ ꯍꯧꯕ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯌꯨꯝꯂꯣꯝꯗꯗꯤ ꯆꯪꯂꯛꯇꯦ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯑꯊꯧꯕꯤꯅ ꯋꯦꯟꯁꯟꯕꯨ ꯀꯧꯔꯛꯏ ꯑꯄꯪ ꯀꯩꯅꯣ ꯂꯩꯇꯖꯥꯠꯂꯣ ꯑꯄꯪꯅ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯅ ꯃꯌꯨꯝꯗ ꯍꯦꯛ ꯆꯪꯗꯧꯁꯨ ꯏꯀꯥꯏꯔꯤꯅꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯀꯃꯨꯛ ꯂꯩꯔꯝꯃꯗꯤ ꯇꯜꯂꯦꯕ ꯑꯊꯧꯕꯤꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯋꯦꯟꯁꯟꯕꯨ ꯀꯧꯔꯤꯕ ꯑꯗꯨ ꯋꯦꯟꯁꯟꯒꯤ ꯃꯄꯥ ꯃꯪꯂꯦꯝꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯃꯪꯂꯦꯝꯅ ꯀꯅꯥꯅꯣꯅꯦ ꯀꯣꯟꯊꯣꯡꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉ ꯂꯩꯔꯤꯁꯤꯕꯣ ꯑꯁꯤꯕꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯁꯨ ꯁꯦꯠꯂꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕ ꯀꯣꯏꯔꯖꯥꯠꯂꯅꯦ ꯃꯪꯂꯦꯝ ꯊꯣꯛꯂꯛꯇꯨꯅ ꯑꯊꯧꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯊꯧꯕꯤ ꯃꯪꯂꯦꯝ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯀꯩꯅꯣꯅꯦ ꯑꯩꯅ ꯀꯧꯕꯅ ꯑꯃ ꯀꯧꯔꯒ ꯊꯣꯛꯂꯛꯄꯅ ꯑꯃ ꯊꯣꯛꯂꯛꯏꯁꯤꯅ ꯀꯃꯥꯏꯅꯅꯣ ꯑꯁꯤꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯣꯏꯔꯖꯥꯠꯂꯣ ꯃꯪꯂꯦꯝ ꯑꯊꯧꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯑꯩ ꯏꯆꯥ ꯋꯦꯟꯁꯟꯒꯤ ꯃꯄꯥꯅꯦ ꯑꯊꯧꯕꯤꯅ ꯅꯣꯛꯂꯒ ꯄꯥꯕꯨꯡ ꯋꯦꯟꯁꯟꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯃꯪꯂꯦꯝꯅ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯍꯟꯗꯛꯇꯤ ꯂꯂꯣꯟꯕꯁꯨ ꯆꯠꯇ꯭ꯔꯦꯗ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯗ꯭ꯔꯦ ꯑꯩꯅꯗꯤ ꯆꯠꯀꯦꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯗꯕꯁꯤꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯂꯂꯣꯟꯕ ꯍꯪꯂꯤꯁꯤꯕꯣ ꯑꯊꯧꯕꯤꯗꯤ ꯃꯪꯂꯦꯝꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯄꯥꯕꯨꯡ ꯂꯂꯣꯟꯕ ꯍꯥꯏꯖꯕ ꯅꯠꯇꯤꯌꯦ ꯋꯦꯟꯁꯟꯗ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯍꯥꯏꯖꯕꯅꯦ ꯃꯪꯂꯦꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯅꯃꯥꯗꯨꯅ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯍꯤ 4 ꯐꯥꯔꯦ ꯅꯃꯥꯅ ꯂꯩꯈꯤꯗꯕ ꯐꯤꯔꯣꯏꯕꯨꯗꯤ ꯊꯥ ꯈꯔ ꯋꯥꯠꯂꯤꯗ ꯍꯥꯏꯔꯛꯀꯦ ꯏꯆꯥꯗꯁꯨ ꯅꯃꯥꯒꯤ ꯊꯧꯔꯝꯗꯨ ꯌꯥꯎꯖꯅꯕ ꯑꯊꯧꯕꯤꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯕꯨ ꯈꯪꯗꯦ ꯑꯄꯪꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯂꯤꯖꯥꯠꯅꯤꯅꯦ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯪꯂꯦꯝ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯦꯔ ꯏꯕꯨꯡꯉꯣ ꯅꯪꯒꯤꯗꯨꯗꯤ ꯃꯤ ꯎꯁꯤꯗꯕ ꯌꯥꯝ ꯃꯥꯜꯂꯤꯗ ꯑꯩꯁꯨ ꯅꯄꯥꯒꯨꯝꯕꯅꯤꯅꯦ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯑꯩꯕꯨ ꯐꯨꯅꯁꯤ ꯀꯥꯏꯅꯀ ꯇꯧꯅꯨꯀꯣ ꯅꯣꯏ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯊꯛ ꯈꯥ ꯅꯥꯏꯗꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ
mi usitaba saradana. ꯑꯊꯧꯕꯤꯗꯤ ꯃꯪꯂꯦꯝꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯟꯁꯟꯁꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯒ ꯑꯊꯧꯕꯤꯒ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯦ꯫ ꯐꯖꯔꯝꯂꯅꯤ, ꯑꯅꯤꯁꯤ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯝꯃꯅꯤ꯫ ꯑꯩ ꯈꯔ ꯊꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯋꯥꯟꯁꯟ ꯊꯨꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯋꯥꯟꯁꯟ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯑꯊꯧꯕꯤꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯁꯣꯝꯗ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯎꯍꯦ, ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯇꯧꯕꯗ ꯂꯥꯏꯟ ꯄꯠꯄꯠ ꯇꯠꯂꯦ, ꯌꯥꯗ꯭ꯔꯦ꯫ ꯅꯣꯏ ꯄꯥꯕꯨꯡꯁꯦ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯃꯪꯂꯦꯝꯅ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯍꯥꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯗꯣ? ꯑꯊꯧꯕꯤ ꯃꯪꯂꯦꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯉꯩꯁꯤꯗ ꯇꯣꯛꯍꯧꯔꯒꯦ, ꯋꯥꯀ ꯑꯃꯠꯇ ꯈꯨꯝꯖꯔꯔꯣꯏ ꯈꯟꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯋꯥꯟꯁꯟ ꯌꯧꯁꯤꯜꯂꯛꯇꯨꯅ ꯅꯪ ꯁꯥꯎꯅꯨꯀꯣ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯅꯍꯥꯟꯅꯤꯃꯛ ꯊꯥꯗ꯭ꯔꯕꯅꯦ꯫ ꯑꯊꯧꯕꯤꯅ ꯁꯥꯎꯗꯦꯗ, ꯑꯩꯗꯤ ꯐꯅꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯋꯥꯟꯁꯟ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡ, ꯆꯥꯛꯇꯣ ꯊꯤꯔꯒ ꯊꯅꯝꯃꯕꯅꯦ, ꯆꯥꯊꯣꯛꯎꯔꯣ꯫ ꯃꯪꯂꯦꯝꯅ ꯅꯣꯛꯂꯒ ꯍꯩ, ꯅꯪꯁꯦ ꯅꯄꯥ ꯑꯊꯤꯕ ꯑꯩꯅ ꯄꯣꯛꯂꯤꯕꯅꯦ, ꯅꯪꯒꯤꯁꯤꯕꯨ ꯁꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩ ꯍꯥꯏꯕꯗꯨꯔꯅꯦ? ꯇꯧꯅꯨ꯫ ꯋꯥꯟꯁꯟ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯄꯥꯕꯨ ꯏꯃꯨꯡꯗ ꯆꯪꯂꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯄꯤꯔꯝꯂꯒ ꯍꯤꯔꯣ ꯑꯅꯤꯗꯨ ꯁ꯭ꯀꯨꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤ ꯆꯠꯅ ꯑꯊꯧꯕꯤꯅ ꯅꯣꯏ ꯄꯥꯕꯨꯡꯗꯨꯗꯤ ꯊꯤꯛ ꯅꯩꯔꯦꯍꯦ, ꯑꯩꯗꯤꯅꯦ ꯃꯥꯏ ꯃꯅꯥꯛꯇꯒ ꯂꯩꯔꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯇꯦ ꯃꯥꯜꯂꯦ꯫ ꯋꯥꯟꯁꯟꯅ ꯅꯣꯛꯅꯤ ꯅꯪ, ꯀꯞꯅꯤꯡꯕꯅ ꯍꯦꯟꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯑꯊꯧꯕꯤꯅ ꯑꯗꯣ ꯍꯤꯌꯔꯤꯡ ꯑꯦꯗ ꯑꯃ ꯍꯥꯞꯄꯤꯌꯨ ꯌꯥꯗ꯭ꯔꯣ? ꯋꯥꯟꯁꯟꯅ ꯗꯣꯛꯇꯔꯗꯒ ꯑꯝꯇ ꯐꯖꯅ ꯍꯥꯟꯅ ꯌꯦꯡꯈꯤꯒꯦ, ꯑꯗꯨꯒ ꯍꯥꯞꯄꯒꯦ, ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯋꯥꯔꯤꯌꯦ꯫ ꯑꯊꯧꯕꯤꯅ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯍꯪꯒꯗꯕ ꯋꯥ ꯌꯥꯝ ꯂꯩꯀꯣ, ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ꯫ ꯋꯥꯟꯁꯟꯅ ꯑꯩꯁꯨ ꯍꯪꯗꯧꯕ ꯃꯌꯥꯝ ꯂꯩꯔꯤꯗ, ꯐꯔꯛ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯁ꯭ꯀꯨꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯥꯏꯀꯜꯗꯨ ꯃꯐꯝ ꯆꯥꯅ ꯏꯟꯁꯤꯜꯂꯝꯂꯒ ꯀ꯭ꯂꯥꯁꯔꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯋꯥꯟꯁꯟꯒ ꯑꯊꯧꯕꯤꯒ ꯄꯨꯟꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯁꯌꯥꯅ ꯍꯩꯃꯥ, ꯅꯣꯏꯕꯥꯅꯤꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ꯫ ꯋꯥꯟꯁꯟꯅ ꯅꯣꯛꯂꯒ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯚꯥꯏ꯫ ꯑꯊꯧꯕꯤꯗꯤ ꯁꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯁꯌꯥꯅ ꯋꯥꯟꯁꯟ ꯚꯥꯏ, ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩꯀꯣ꯫ ꯋꯥꯟꯁꯟꯅ ꯀꯩ ꯋꯥꯅꯣ, ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯌꯣ ꯚꯥꯏ꯫ ꯁꯌꯥꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯤꯔꯣꯏꯒꯦ꯫ ꯑꯊꯧꯕꯤꯅ ꯁꯌꯥꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯍꯩ, ꯁꯌꯥ ꯍꯥꯏꯕꯤ ꯍꯪꯀꯣꯛ ꯃꯥꯟꯕꯤ, ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ? ꯈꯨꯇꯨꯝꯁꯤꯅ ꯅꯆꯤꯟꯗꯨꯗ ꯍꯦꯛ ꯁꯨꯖꯤꯜꯂꯛꯀꯅꯤ, ꯆꯒꯠ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ, ꯁꯣꯏꯔꯣꯏ ꯉꯁꯤ ꯅꯪ꯫ ꯁꯌꯥꯅ ꯀꯩꯅꯣ, ꯅꯪꯉꯣꯟꯗ ꯍꯥꯏꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤꯅꯦ ꯋꯥꯟꯁꯟꯗ ꯍꯥꯏꯖꯕ, ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯋꯥꯟꯁꯟꯅ ꯌꯥꯔꯦꯁꯦ, ꯑꯊꯧꯕꯤ ꯈꯔ ꯆꯪꯁꯤꯜꯂꯣ, ꯑꯩ ꯐꯝꯃꯛꯀꯦ꯫ ꯁꯌꯥ, ꯅꯪꯁꯨ ꯅꯪ ꯅꯐꯝꯗ ꯐꯝꯃꯨꯔꯣ꯫ ꯑꯊꯧꯕꯤꯗꯨ ꯁꯌꯥꯗ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯏ꯫ ꯁꯌꯥꯅ ꯋꯥꯟꯁꯟꯗ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯃꯥꯅ ꯁꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯐꯥꯎꯕ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯊꯧꯕꯤꯅ ꯁꯌꯥꯗ ꯈꯨꯗꯣꯝ ꯕꯤꯁꯤꯡꯂꯒ ꯅꯪ ꯍꯣꯔꯦꯟ ꯈꯪꯅꯤ꯫ ꯁꯌꯥꯅ ꯅꯪ ꯑꯗꯨꯝ ꯈꯪꯅꯤ, ꯅꯪꯒꯤꯗꯛꯇ ꯀꯤꯕꯤꯒꯗꯧꯕ ꯁꯌꯥ ꯅꯠꯇꯦ꯫ ꯁꯌꯥꯗꯨ ꯃꯆꯤꯟꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯊꯧꯕꯤꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯊꯔꯨꯕꯗ ꯀꯤꯕꯅ ꯃꯀ꯭ꯂꯥꯕ ꯑꯗꯨ ꯊꯛ ꯅꯤꯛꯏ꯫ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯐꯝꯐꯝꯗ ꯆꯪꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯁꯨ ꯍꯧꯈ꯭ꯔꯦ꯫ ꯁꯌꯥꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯍꯟꯅꯤꯡꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯑꯊꯧꯕꯤꯗꯤ ꯁꯨꯇꯤ ꯊꯥꯍꯟꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯤ꯫ ꯄꯨꯡꯁꯤꯡꯗꯤ ꯑꯁꯨꯝ ꯍꯧꯈꯤ, ꯀ꯭ꯂꯥꯁꯁꯨ ꯃꯊꯪ ꯂꯣꯏꯁꯤꯟꯈꯤ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒꯤ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯣꯖꯥꯁꯨ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯊꯪ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯧꯕꯤꯅ ꯁꯌꯥꯗ ꯌꯦꯡꯂꯒ ꯑꯣꯏ, ꯑꯩ ꯒꯦꯠꯇ ꯉꯥꯏꯔꯝꯒꯦ, ꯊꯨꯅ ꯊꯣꯛꯂꯛꯑꯣ, ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯉꯁꯤꯗꯤ꯫ ꯋꯥꯟꯁꯟꯅ ꯌꯥꯔꯦꯕ ꯅꯪꯁꯨ, ꯅꯨꯄꯤꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯗꯅ ꯂꯩ,
ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯊꯧꯕꯤꯅ ꯁꯌꯥꯗ ꯑꯃꯨꯛ ꯑꯣꯏ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯑꯩ ꯊꯣꯛꯑꯝꯃꯗꯧꯅꯤ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯗꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯁꯌꯥꯗꯤ ꯀꯔꯤꯅꯨꯡꯒꯤ ꯑꯊꯧꯕꯤꯗ ꯍꯧꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯁ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯆꯤꯟꯁꯤ ꯌꯥꯎꯔꯨꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯔꯁꯨ ꯈꯪꯗꯕꯤ ꯍꯤꯡꯆꯥꯕꯔꯁꯨ ꯈꯪꯗꯕꯤꯁꯦ ꯑꯩ ꯌꯨꯝꯗ ꯀꯝꯇ ꯍꯟꯕ ꯉꯝꯃꯔꯣꯏꯗ ꯃꯥꯒ ꯊꯦꯡꯅꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯍꯥꯏꯕꯅꯤ ꯁꯣꯝꯗꯁꯨ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯗ ꯑꯊꯧꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯊꯦꯡꯈ꯭ꯔꯅꯦꯕ ꯑꯊꯧꯕꯤꯅ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨꯀꯣ ꯇꯨꯃꯤꯟꯅ ꯄꯪꯂꯩ ꯂꯩꯌꯨ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯈꯔ ꯍꯜꯂꯣ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯈꯪꯍꯧꯗꯦ ꯑꯊꯧꯕꯤ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯄꯥꯛꯇꯨ ꯋꯦꯟꯁꯟꯒꯤ ꯃꯃꯥꯏ ꯇꯝꯅ ꯄꯥꯏꯈꯤꯕ ꯋꯦꯟꯁꯟꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯑꯊꯧꯕꯤꯅ ꯃꯈꯨꯠꯇꯨ ꯋꯦꯟꯁꯟꯒꯤ ꯃꯃꯥꯏ ꯌꯧꯒꯗꯕ ꯈꯤꯇꯪꯗ ꯉꯥꯏꯔꯕ ꯀꯥꯟꯗ ꯐꯠ ꯆꯤꯡꯊꯈꯤ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯒꯦꯠꯀꯤ ꯄꯤꯂꯔ ꯑꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯁꯨꯖꯤꯟꯖꯩ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯩ ꯑꯊꯧꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯦꯟꯁꯟ ꯑꯊꯧꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯒ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯅꯈꯨꯠꯇꯣ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯁ ꯑꯣꯖꯥꯅ ꯎꯈ꯭ꯔꯒ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤꯌꯦ ꯂꯥꯛꯑꯣꯁꯦ ꯆꯠꯂꯧꯔꯁꯤ ꯂꯥꯛꯑꯣ ꯇꯨꯡꯉꯣ ꯁꯥꯏꯀꯜꯁꯦ ꯑꯩ ꯑꯣꯏꯅ ꯊꯧꯔꯛꯑꯒꯦ ꯋꯦꯟꯁꯟꯅ ꯅꯝꯗꯅ ꯑꯊꯧꯕꯤꯕꯨ ꯁꯥꯏꯀꯜꯗ ꯇꯣꯡꯍꯜꯂꯒ ꯃꯥꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯑꯊꯧꯕꯤ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯋꯦꯟꯁꯟ ꯁꯥꯏꯀꯜꯗꯨ ꯊꯧꯅ ꯊꯧꯅ ꯌꯥꯔꯤꯁꯦ ꯁꯥꯎꯔꯅꯣꯕ ꯑꯩ ꯅꯪꯅ ꯌꯥꯗꯕ ꯄꯥꯝꯗꯕ ꯑꯝꯇ ꯇꯧꯔꯔꯣꯏꯕ ꯑꯗꯣ ꯅꯪ ꯃꯤꯒ ꯈꯠꯅꯕꯗꯨꯗꯤ ꯈꯔ ꯂꯦꯞꯄꯣꯕ ꯀꯣ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯁꯌꯥꯗꯤ ꯅꯪꯅ ꯍꯥꯟꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯄꯪꯉꯥꯡꯗ ꯉꯥꯡꯒ ꯂꯩꯔꯤꯗꯨꯅꯤ ꯃꯥꯟꯅꯔꯨꯅꯣꯕ ꯑꯊꯧꯕꯤꯅ ꯇꯞꯅ ꯁꯥꯏꯀꯜ ꯈꯥꯝꯃꯣ ꯋꯦꯟꯁꯟꯅ ꯑꯩ ꯌꯨꯝ ꯌꯧꯕ ꯐꯥꯎꯕꯗꯗꯤ ꯊꯤꯟꯕꯤꯔꯝꯃꯨꯗꯅ ꯑꯊꯧꯕꯤꯅ ꯈꯥꯝꯃꯣꯗꯤ ꯈꯥꯝꯃꯣ ꯋꯦꯟꯁꯟ ꯁꯥꯏꯀꯜꯗꯨ ꯈꯥꯝꯃꯤ ꯑꯊꯧꯕꯤ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯌꯥꯔꯦ ꯅꯪ ꯅꯈꯣꯡꯅ ꯆꯠꯈ꯭ꯔꯣ ꯁꯥꯏꯀꯜꯗꯨ ꯄꯤꯔꯛꯑꯣ ꯋꯦꯟꯁꯟꯅ ꯑꯁ ꯅꯪꯁꯤꯗꯤ ꯌꯨꯝ ꯐꯥꯎꯗꯗꯤ ꯊꯤꯟꯕꯤꯔꯝꯕ ꯌꯥꯕꯅꯦ ꯑꯊꯧꯕꯤꯅ ꯍꯣꯔꯦꯟ ꯁꯥꯟꯅꯕꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯃꯅ ꯁꯌꯥꯅ ꯑꯇꯩ ꯑꯇꯩꯗ ꯄꯉꯥꯡꯗ ꯉꯥꯡꯂꯁꯨ ꯍꯥꯏꯔꯁꯨ ꯅꯪꯉꯣꯟꯗꯗꯤ ꯍꯩꯔꯛꯄ ꯉꯥꯡꯂꯛꯄ ꯑꯝꯇ ꯌꯥꯔꯣꯏ ꯑꯩ ꯆꯠꯂꯦ ꯑꯊꯧꯕꯤ ꯋꯦꯟꯁꯟꯒꯤ ꯃꯈꯨꯠꯇꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯂꯧꯔꯒ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯦꯟꯁꯟꯁꯨ ꯑꯊꯧꯕꯤꯅ ꯉꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯑꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯗꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯊꯧꯕꯤꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯋꯦꯟꯁꯟꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯖꯩ ꯋꯦꯟꯁꯟ ꯑꯊꯧꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯊꯧꯕꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯈꯜꯂꯤꯕ ꯑꯗꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯏ ꯈꯜꯂꯤ ꯅꯪꯒꯤ ꯅꯑꯣꯡꯁꯤꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯕꯨ ꯍꯣꯡꯗꯣꯛꯍꯟꯗꯨꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯣꯟꯊꯣꯛꯍꯟꯈꯤꯒꯅꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯏꯍꯨꯜꯁꯦ ꯅꯐꯝꯗ ꯈꯪꯍꯟꯈꯤꯔꯣꯏ ꯅꯪꯅ ꯅꯨꯄꯥ ꯑꯣꯏꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯅꯪꯕꯨ ꯀꯤꯈꯤꯒꯅꯤ ꯋꯦꯟꯁꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯊꯧꯕꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯥꯏꯀꯜꯗꯨ ꯁꯨꯃꯥꯡꯗ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯊꯧꯕꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯆꯔꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯞ ꯇꯞ ꯇꯥꯁꯤꯜꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯈꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯆꯥꯅꯨꯄꯤ ꯑꯊꯧꯕꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯔꯥꯏꯕꯛ ꯑꯗꯨ ꯊꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯇꯨꯅ ꯕꯦꯃꯥ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯃꯃꯥꯗ ꯍꯥꯏꯌꯨ ꯀꯩꯒꯤ ꯑꯗꯨꯝꯅ ꯀꯞꯄꯤꯅꯣ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ
ꯁꯤ ꯍꯧꯒꯠꯂꯨꯁꯦ ꯃꯃꯥꯗ ꯇꯝꯃꯨ ꯀꯞꯀꯅꯣꯕ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯆꯥꯕꯨ ꯆꯤꯡꯈꯠꯇꯨꯅ ꯐꯝꯍꯜꯂꯤ ꯑꯊꯧꯕꯤꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯥ ꯑꯩꯁꯦ ꯅꯨꯄꯤꯔꯣ ꯂꯩꯁꯤꯂꯦꯝꯕꯤ ꯃꯆꯥꯒꯤ ꯍꯪꯗꯣꯛꯇꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯅ ꯃꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯂꯕꯅꯣ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯩ ꯑꯊꯧꯕꯤ ꯑꯃꯨꯛꯁꯨ ꯍꯟꯅ ꯍꯪꯂꯛꯏ ꯍꯥꯏꯕꯤꯌꯨ ꯃꯃꯥ ꯑꯩꯁꯤꯕꯨ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯂꯩꯁꯤꯂꯦꯝꯕꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯤ ꯍꯣꯏ ꯆꯨꯝꯃꯦ ꯏꯆꯥ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯑꯊꯧꯕꯤꯅ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯍꯥꯏꯕꯤꯌꯨ ꯃꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯗꯣ ꯅꯪ ꯃꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅꯗꯤ ꯅꯨꯄꯤꯒꯤ ꯂꯤꯆꯠ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕ ꯅꯨꯄꯤꯅꯤ ꯑꯊꯧꯕꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯛꯂꯣꯟ ꯑꯁꯤ ꯂꯧꯈꯤꯒꯅꯤ ꯃꯃꯥ ꯅꯆꯥ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯁꯤ ꯎꯞꯇꯨꯅ ꯑꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯃꯥ ꯑꯊꯧꯕꯤ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯇꯨꯊꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯃꯥꯒꯤ ꯊꯣꯏꯕꯤ ꯅꯊꯧꯅ ꯅꯔꯤꯡꯖꯦꯜ ꯑꯗꯨꯛ ꯂꯩꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯞꯂꯤ ꯃꯃꯥꯅ ꯅꯐꯝꯗ ꯊꯝꯈꯤꯕ ꯁꯥꯄꯨꯡꯕ ꯑꯔꯦꯝꯕꯗ ꯇꯥꯍꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯪ ꯅꯄꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ ꯑꯊꯧꯕꯤ ꯃꯃꯥꯅ ꯃꯄꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯞꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯃꯟ ꯈꯨꯝꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯈꯤꯒꯅꯤꯌꯦ ꯀꯩꯒꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯁꯣꯟꯊꯔꯤꯕ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯧꯕ ꯏꯊꯧ ꯌꯥꯝꯅ ꯋꯥꯠꯂꯤꯌꯦ ꯂꯩꯁꯤꯂꯦꯝꯕꯤ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯆꯩ ꯃꯃꯥꯁꯨ ꯈꯪꯉꯤ ꯏꯆꯥꯅ ꯊꯦꯡꯅꯔꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯗꯣ ꯑꯗꯨꯕꯨ ꯈꯥꯡꯕ ꯇꯝꯒꯗꯕꯅꯤ ꯅꯪꯗꯤ ꯄꯣꯛꯂꯛꯄꯗꯒꯤ ꯅꯁꯥꯗꯨ ꯍꯨꯟꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯅꯊꯧꯗꯥꯡ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯃꯥꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯟꯗꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯀꯥꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯇꯤ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯊꯧꯕꯤꯅ ꯃꯃꯥ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯔꯣꯏꯒꯦ ꯅꯆꯥꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯊꯧꯕꯤ ꯁꯥꯟꯅꯐꯝꯗ ꯂꯥꯛꯏ ꯃꯥꯅ ꯁꯥꯟꯅꯐꯝ ꯌꯧꯕꯗ ꯀꯅꯥ ꯑꯃꯠꯇ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗ꯭ꯔꯤ ꯍꯥꯟꯅꯗꯒꯤꯁꯨ ꯉꯁꯤꯅ ꯈꯔ ꯉꯟꯅꯁꯨ ꯂꯥꯛꯄꯅꯤ ꯑꯊꯧꯕꯤ ꯋꯟꯁꯟ ꯍꯧꯕ ꯑꯣꯏꯅ ꯋꯟꯁꯟ ꯍꯣꯏꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯁꯥꯏꯀꯜꯗꯨ ꯋꯟꯁꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯄꯥꯕꯨꯡꯗ ꯑꯣꯏꯅ ꯊꯣꯛꯂꯛꯑꯗꯤ ꯅꯦꯠꯋꯥꯛ ꯈꯔ ꯀꯥꯔꯤꯁꯦ ꯂꯣꯏꯅ ꯑꯣꯐ ꯆꯠꯈꯤꯗꯣꯏꯅꯦ ꯅꯣ ꯁꯤꯒꯅꯦꯜꯗ ꯇꯥꯗꯣꯏꯅꯦꯕ ꯃꯗꯨꯏ ꯅꯨꯄꯥꯗꯨꯁꯨ ꯅꯣꯡꯃꯗ ꯁꯨꯃꯥꯡꯗꯒ ꯂꯩꯔꯝꯗꯦꯕ ꯏꯃꯨꯡꯗ ꯀꯩꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦꯃꯤ ꯑꯊꯧꯕꯤ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯦ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯏꯪꯈꯣꯜꯒꯗꯤ ꯑꯗꯨꯝ ꯆꯥꯎꯋꯤꯅꯦ ꯌꯨꯝꯁꯤ ꯈꯔ ꯃꯟꯖꯔꯁꯨ ꯍꯌꯦꯡꯋꯥꯏ ꯂꯩꯕꯗꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯑꯊꯧꯕꯤꯗꯨ ꯑꯁꯨꯝ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯃꯪꯂꯦꯝꯁꯨ ꯃꯅꯤꯡ ꯆꯪꯂꯨꯕꯒꯤ ꯃꯈꯨꯠꯇ ꯕꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯤ ꯑꯃ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯊꯧꯕꯤꯗ ꯏꯕꯨꯡꯉꯣ ꯀꯅꯥ ꯍꯪꯕꯅꯣ ꯑꯊꯧꯕꯤ ꯈꯪꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯟꯗꯣꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯪꯂꯦꯝꯅ ꯀꯩ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯈꯔ ꯀꯟꯅ ꯍꯥꯏꯌꯨꯅꯦ ꯑꯊꯧꯕꯤꯅ ꯄꯥꯕꯨꯡ ꯋꯦꯟꯁꯟꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯃꯪꯂꯦꯝꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯁ꯭ꯀꯨꯜ ꯆꯠꯅꯕꯅ ꯍꯧꯕ ꯂꯥꯛꯑꯝꯕ ꯑꯉꯥꯡꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯊꯧꯕꯤꯅ ꯃꯥꯅꯦ ꯄꯥꯕꯨꯡ ꯃꯪꯂꯦꯝꯅ ꯅꯃꯥꯕꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦꯗ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯗꯅꯤ ꯑꯩꯕꯨ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯗꯥꯏꯅꯦ ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣꯅ ꯍꯟꯖꯤꯟ ꯍꯪꯉꯤꯗꯨꯕꯣ ꯑꯊꯧꯕꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯄꯥꯕꯨꯡ
Ima hangba nachadiye Wensan leibra hangjabane. Manglemna nangna khitang ngana lakjaramadi pharoidrado. Chakti nangna manabaduna loina chathoga chatkrene ngaihak tumoire. Athaubina oh adudi madi kadai chali jaro sanaphamda sile haude. Manglemna nangna lamlabudine ipa isin khara puthokpirake adu hekta thakloko. As nungai khidreda khitang ngana lakjaramladi pharoidrado lairamu babung isin kan biruge. Manglemdu imungda changkhre. Athaubina I kaino toisibo aibu ising sisu namdana pithakhidoiribro ai chalhobana pharanida amaduna mu kaidana chalino khangdeme babung nacha chale he sisu onanam tajarani phanadum nungairiye chalhorage. Athaubidu yumdudagi tholakle. Athaubi cycle lu tapna thauduna asum lakpaduna lairak macha ama lairiba adomda yengthoklubada Wensan manba nupa ama makhutta yotpak paiduna cement totuna lairiba adu athaubina ui. Asibu apang nadrane mandi man khreda amuk changseluraga oiramdaduna icho amuk chamnani ko aibu changaga yengurasirane hera hekta changurageda oiramdragana sorry hairamlaga thogla loire asukam laibasibu. Athaubidu magi cycle adu lairaktuda asum thausilai aduga cycle adu machi amada insinduna khamlamlaga nupa amana cement totliba adugi manakta changsilakle aduga nupa adugi mamangda leptuna lei. Wensansu magi mamangda mi ama lepadawna tawba aduda mamaydu tapna nonkhatuna yengkhalai. Wensan na yengkhalakpada leptuna lairiba adu athaubi oiramba aduda masadu swai lawi ikaibasu phaurami wahai amata haibadi ngamdana mamaydu nonthaduna leptuna lei. Athaubisu Wensan oiramba aduda ngakpana loikhre amuksu Wensan na suramliba thabak adugi khalubada yamna nungaijaramde. Wensan bu mathamoinungda nungsiba asum hengalai. Athaubina tabna aina sanaphamda karangana lao hairaga nangdi sida kaidauramiba. Wensan mamaydu nonkhalakana tabna khumlai. Aisu si thabakse loibaga chelake taurambani. Athaubina adudi kyam walige loidauba. Wensanna loibudi loidaure ado nang hana sanaphamda leiramagera ai hek loibaga chelageba. Athaubina adudi tale ai ngairage nang thabakse loidripa. Nupa amana Wensanda ibungo nang hidaktubu loidribo somda ngainarene. Wensanna oh loire kaka pujarage. Wensan magi mathau adu nangna nangnaba koichin chendun hotnajai. Thabak suminnariba mayam adugi manungdagi mana khwaidagi angang ioi oi. Athaubidu Wensan na tauriba thabak mayam adu machi amada leptuna thawai tana yengduna leiri. Wensan su magi thabak adu suba loiraduna mamaidagi tarakliba humang mayam adu makokta kupliba khudai adu lokthokduna taithokli. Aduga magi begtudagi ising bottle adu amuk lokthokduna ising kharasu thakjali. Athaubina thabak loirbo. Wensanna ai serukti loire chelase nangsu ngasidi ai ngaibada waramani. Athaubina noklaga wadeda kaisu phare adudi loirdi chanaba tawrase. Wensanna chelase kaka ai amu chalage adudi hayang amu thengnarase. Wensan ga Athaubi gadu Athaubina cycle adu thauduna Wensan bu tonghanduna anidu punna sanaphamda lakminare. Lambidu lakpada anidu wa amata ngangnade cycle du asum thauduna lakpana makhoigi sanaphamadu adu hendorakle. Wensanna kaino hendokre cycle khamudana yaure.
ꯑꯊꯧꯕꯤ ꯍꯣꯏ ꯃꯩ ꯍꯥꯏꯗꯦ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯁꯥꯏꯀꯜꯗꯨ ꯑꯗꯨꯝ ꯊꯧꯔꯤ꯫ ꯋꯦꯟꯁꯟꯅ ꯑꯃꯨꯛꯁꯨ ꯀꯩꯅꯣ ꯃꯁꯤꯕꯣ ꯉꯥꯎꯔꯖꯥꯠꯂꯣ? ꯑꯊꯧꯕꯤ ꯅꯪꯕꯨ ꯁꯥꯟꯅꯐꯝ ꯍꯦꯟꯗꯣꯛꯂꯦꯃꯦ, ꯁꯥꯏꯀꯜꯗꯨ ꯈꯥꯝꯃꯨ ꯀꯩꯗꯧꯔꯒꯦ? ꯀꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ? ꯑꯊꯧꯕꯤ ꯃꯗꯨ ꯐꯥꯎꯕꯗ ꯁꯥꯏꯀꯜꯗꯨ ꯊꯧꯕ ꯂꯦꯞꯇꯦ, ꯋꯥꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯁꯥꯏꯀꯜꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯗꯨꯅ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯂꯝꯄꯥꯛ ꯃꯆꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯁꯥꯏꯀꯜꯗꯨ ꯊꯧꯗꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯉꯥꯡ ꯃꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯈꯔ ꯍꯥꯡꯕ ꯃꯐꯝꯗꯨꯗ ꯁꯥꯏꯀꯜꯗꯨ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯧꯕꯤꯅ ꯌꯥꯔꯦ ꯌꯧꯔꯦ ꯀꯨꯝꯃꯨ꯫ ꯋꯦꯟꯁꯟꯅ ꯁꯤꯗꯤ ꯁꯥꯟꯅꯐꯝꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯀꯨꯝꯕ ꯉꯝꯃꯔꯣꯏ꯫ ꯑꯊꯧꯕꯤꯅ ꯁꯤꯁꯨ ꯁꯥꯟꯅꯐꯝꯅꯤ ꯀꯩꯅꯣ, ꯎꯗ꯭ꯔꯣ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯩꯁꯦ, ꯀꯣꯛꯇꯨꯝ ꯀꯨꯝꯃꯨ, ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤꯀ ꯌꯥꯝ ꯇꯧꯖꯔꯛꯀꯅꯨ꯫ ꯋꯦꯟꯁꯟꯅ ꯉꯝꯗꯦ ꯆꯣ, ꯀꯨꯝꯃꯣꯏꯗꯤ ꯀꯨꯝꯃꯣꯏ, ꯅꯪꯅꯗ ꯁꯨꯝ ꯉꯝꯂꯦ ꯌꯥꯕ꯭ꯔꯕ? ꯑꯩꯁꯨ ꯈꯔ ꯉꯝꯒꯦ ꯀꯩꯅꯣ, ꯀꯨꯝꯃꯔꯣꯏ ꯑꯩ꯫ ꯑꯊꯧꯕꯤꯅ ꯋꯦꯟꯁꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯣ ꯅꯪ ꯀꯨꯝꯃꯔꯣꯏ? ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜꯗꯨ ꯂꯝꯄꯥꯛ ꯑꯗꯨꯗ ꯏꯟꯊꯨꯏ꯫ ꯋꯦꯟꯁꯟꯁꯨ ꯁꯥꯏꯀꯜꯗꯨꯒ ꯀꯣꯟꯅꯅ ꯂꯝꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯇꯨꯔꯦ꯫ ꯋꯦꯟꯁꯟꯅ ꯇꯨꯕ ꯑꯗꯨ ꯎꯔꯒ ꯑꯊꯧꯕꯤ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯤ꯫ ꯋꯦꯟꯁꯟꯅ ꯑꯣ ꯑꯩꯅ ꯇꯨꯔꯒ ꯅꯪꯅ ꯅꯣꯛꯏꯅꯦꯕ, ꯐꯩ ꯐꯩ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅꯤ ꯌꯦꯡꯉꯣ꯫ ꯋꯦꯟꯁꯟ ꯍꯧꯒꯠꯂꯛꯇꯨꯅ ꯑꯊꯧꯕꯤꯕꯨ ꯐꯥꯅꯕ ꯇꯥꯟꯅꯔꯛꯂꯤ꯫ ꯑꯊꯧꯕꯤꯁꯨ ꯂꯝꯄꯥꯛꯇꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯦꯜꯂꯤ꯫ ꯑꯅꯤꯗꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯝꯄꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯩ꯫ ꯑꯊꯧꯕꯤꯗꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯦꯟꯕ ꯑꯗꯨꯗ ꯋꯥꯔꯗꯨꯅ ꯅꯣꯟꯊꯗꯨꯅ ꯃꯈꯨꯠꯅ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯦꯟꯁꯟꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ, ꯅꯣꯛꯁꯨ ꯅꯣꯛꯂꯤ꯫ ꯋꯦꯟꯁꯟꯁꯨ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯕꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯦꯜꯂꯨꯕꯒꯤ ꯋꯥꯕꯒ ꯑꯊꯧꯕꯤꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯊꯧꯕꯤꯅ ꯂꯥꯎꯗꯅ ꯇꯥꯟꯅꯔꯛꯑꯣ꯫ ꯋꯦꯟꯁꯟꯅ ꯉꯝꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ, ꯑꯩꯕꯨ ꯔꯣꯕꯣꯠꯇꯧꯅ ꯑꯁ ꯋꯥꯔꯦ꯫ ꯋꯦꯟꯁꯟꯗꯨ ꯂꯝꯄꯥꯛꯇꯨꯒꯤ ꯑꯃꯣꯟꯕ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯂꯣꯡꯅ ꯃꯈꯨꯠꯀꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯊꯧꯕꯤꯁꯨ ꯋꯦꯟꯁꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯋꯦꯟꯁꯟꯒꯤ ꯇꯤꯡꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯈꯨꯠ ꯃꯊꯛ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯔꯛꯏ꯫ ꯋꯦꯟꯁꯟꯅ ꯃꯀꯣꯛ ꯈꯨꯆꯥꯎꯁꯤꯒ ꯃꯤꯒꯤ ꯈꯨꯠꯁꯤꯗ ꯅꯟꯊꯔꯛꯏꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯊꯧꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯟꯊꯔꯤꯅꯤ ꯀꯩꯅꯣ, ꯅꯪ ꯀꯜꯂꯛꯄ꯭ꯔꯣ? ꯋꯦꯟꯁꯟꯅ ꯅꯣꯛꯂꯒ ꯌꯥꯝ ꯀꯜꯂꯛꯑꯦ, ꯅꯁꯝ ꯈꯨꯀꯛꯇꯨꯒ ꯏꯐꯥ ꯍꯦꯛ ꯐꯥꯈꯩ, ꯑꯣꯀꯣꯛ ꯐꯥꯕꯤ꯫ ꯑꯊꯧꯕꯤꯅ ꯍꯧꯅꯦ ꯑꯄꯪꯕ꯫ ꯑꯅꯤꯗꯨ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠꯇꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩ꯫ ꯑꯊꯧꯕꯤꯅ ꯑꯄꯪ ꯅꯣꯏ ꯕꯥꯗꯣ ꯉꯁꯥꯏꯁꯨ ꯊꯦꯡꯅꯩꯉꯣ, ꯑꯩꯅ ꯅꯪ ꯂꯩꯕ꯭ꯔꯥ ꯍꯪꯉꯒꯅꯦ, ꯃꯥꯗꯤ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕꯣꯏ ꯅꯤꯡꯉꯨꯔ ꯃꯥꯜꯂꯦ, ꯑꯗꯨꯗ ꯅꯣꯏ ꯕꯥꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ꯫ ꯋꯦꯟꯁꯟꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯍꯥꯏꯔꯒ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇꯩ ꯊꯣꯛꯂꯛꯏꯕ? ꯑꯊꯧꯕꯤꯅ ꯅꯣꯏ ꯄꯥꯕꯨꯡꯅꯅꯦ ꯆꯥꯛꯇꯤ ꯂꯩꯇ꯭ꯔꯦ, ꯅꯪꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦꯌꯦ, ꯏꯁꯤꯡ ꯑꯣꯏꯅ ꯈꯔ ꯊꯛꯑꯣꯅ ꯏꯁꯤꯡ ꯂꯧꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩꯗꯅꯦ ꯆꯦꯜꯂꯛꯏꯅꯦ꯫ ꯋꯦꯟꯁꯟꯅ ꯅꯣꯛꯂꯒ ꯅꯪ ꯅꯗꯥꯎ ꯊꯤꯅ ꯌꯥꯕ ꯃꯤꯅꯦꯍꯦ꯫ ꯑꯊꯧꯕꯤ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯃꯤ꯫ ꯋꯦꯟꯁꯟꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯊꯧꯕꯤꯗ ꯌꯦꯡꯂꯒ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯐꯝꯅꯨ, ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂ ꯐꯝꯕꯁꯦ ꯃꯄꯥ ꯄꯨꯟꯁꯤꯒꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯊꯧꯕꯤ ꯋꯦꯟꯁꯟꯅ ꯃꯄꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯦꯟꯁꯟꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯣꯏ ꯐꯝꯃꯔꯣꯏꯒꯦ, ꯑꯗꯣ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ, ꯑꯩ ꯄꯥꯕꯨꯡꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯋꯦꯟꯁꯟꯗꯨ ꯑꯊꯧꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯊꯧꯕꯤ ꯃꯥꯏꯊꯣꯡꯗꯗꯤ ꯃꯣꯃꯣ ꯅꯣꯛꯏ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤꯗꯤ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯦ, ꯇꯝꯊꯣꯛꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ, ꯈꯪꯍꯜꯂꯣꯏ ꯈꯟꯈꯤꯕ ꯋꯥꯐꯝ ꯑꯃ ꯋꯦꯟꯁꯟꯗ ꯀꯝꯗꯧꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯦꯟꯁꯟꯒꯤ ꯃꯐꯝꯗ ꯑꯔꯣꯠꯄ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯃꯁꯥꯗ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯃꯇꯣꯝꯇ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ꯫
ꯑꯊꯧꯕꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯋꯦꯟꯁꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯊꯧꯕꯤ, ꯑꯩ ꯁꯦꯡꯅ ꯈꯪꯍꯧꯗ꯭ꯔꯦ, ꯑꯗꯨꯅꯅꯦ, ꯅꯪ ꯁꯥꯎꯅꯨꯀꯣ. ꯑꯩꯒꯤꯁꯨ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯦ. ꯅꯪꯒꯤꯗꯤ ꯍꯥꯏꯅ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯕ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗꯅꯦ. ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯌꯨꯝꯂꯛꯂꯕ ꯃꯇꯝꯗꯨꯗꯅꯦ ꯃꯆꯥ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯌꯦꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯅꯤꯡꯗ ꯆꯠꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤꯌꯦ. ꯑꯩꯅ ꯏꯃꯥꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯂꯨꯕ ꯉꯝꯍꯧꯗ꯭ꯔꯦ. ꯋꯦꯟꯁꯟ ꯋꯥꯔꯤꯗꯨ ꯑꯊꯧꯕꯤꯗ ꯍꯥꯏꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯅꯁꯨ ꯇꯩꯊꯣꯛꯂꯤ. ꯑꯊꯧꯕꯤꯁꯨ ꯋꯦꯟꯁꯟꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯨꯔꯒ ꯀꯞꯂꯣꯏ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ. ꯅꯨꯄꯥꯗꯧꯅ ꯂꯩꯕ ꯃꯥꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯋꯦꯟꯁꯟꯒꯤ ꯃꯃꯥꯡꯗ ꯍꯤꯛꯅ ꯀꯞꯊꯣꯔꯛꯂꯦ. ꯋꯦꯟꯁꯟꯗꯤ ꯑꯊꯧꯕꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯑꯊꯧꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯀꯞꯂꯤꯕ ꯑꯗꯨ ꯊꯦꯝꯅꯤꯡꯗ꯭ꯔꯦ. ꯉꯁꯤꯒꯤ ꯑꯊꯧꯕꯤꯒꯤ ꯅꯨꯄꯤ ꯃꯥꯜꯂꯕ ꯁꯛꯐꯝ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯊꯧꯕꯤꯅ ꯇꯞꯅ, ꯀꯩꯅꯣ ꯑꯗꯨꯃꯥꯏꯅꯕꯨ ꯃꯤꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯞꯂꯤꯁꯤ ꯊꯦꯝꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ. ꯋꯦꯟꯁꯟꯗꯤ ꯑꯊꯧꯕꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ. ꯑꯊꯧꯕꯤꯅ ꯍꯥꯏꯔꯤꯕ ꯀꯗꯨ ꯇꯥꯗꯦ. ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯊꯧꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ. ꯑꯊꯧꯕꯤ ꯋꯦꯟꯁꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯋꯦꯟꯁꯟꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ. ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯥꯝꯂꯛꯏ. ꯑꯊꯧꯕꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯋꯦꯟꯁꯟꯅ ꯊꯦꯡꯈꯤꯗꯅꯕ ꯆꯤꯡꯁꯤꯜꯂꯤ. ꯀꯩꯅꯣ ꯁꯤ ꯃꯤꯁꯤꯟ ꯇꯧꯔꯛꯏꯁꯤꯅ? ꯃꯤ ꯈꯨꯠꯇꯒ ꯂꯥꯝꯃꯛꯏꯁꯤꯕꯣ? ꯋꯦꯟꯁꯟꯅ ꯑꯊꯧꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯒꯦꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯑꯊꯧꯕꯤ ꯋꯦꯟꯁꯟꯒꯤ ꯃꯊꯕꯥꯛꯇ ꯃꯈꯣꯡꯅ ꯀꯥꯎꯊꯣꯔꯛꯏ. ꯆꯠꯊꯣꯏ, ꯀꯩ ꯃꯤꯅꯣ ꯁꯤꯕꯣ? ꯋꯦꯟꯁꯟꯗꯨ ꯐꯅ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯏ. ꯑꯌꯣ, ꯅꯥꯏꯅꯦ, ꯀꯩ ꯃꯤꯅꯣ ꯁꯤꯕꯣ? ꯃꯤꯉꯣꯟꯗꯕꯨ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯀꯥꯎꯕ ꯍꯧꯅꯕ꯭ꯔꯣ? ꯅꯈꯨꯠꯇꯨ ꯁꯣꯛꯏꯗꯣ ꯌꯦꯡꯕꯤꯒꯦ ꯇꯧꯕꯅꯦ. ꯑꯁ, ꯃꯍꯤꯡ ꯆꯥꯕꯤꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ. ꯋꯦꯟꯁꯟ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯐꯠ ꯂꯥꯎꯅ ꯃꯦꯜꯂꯤ. ꯁꯣꯔꯤ, ꯅꯨꯄꯥ ꯍꯥꯏꯕꯅꯦ, ꯁꯥꯎꯅꯨꯀꯣ. ꯑꯊꯧꯕꯤꯅ, ꯌꯥꯔꯦ, ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ, ꯋꯥ ꯍꯪꯒꯦ. ꯋꯦꯟꯁꯟꯗꯨ ꯑꯊꯧꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯐꯝꯃꯤ. ꯀꯩ ꯋꯥꯅꯣ ꯍꯪꯒꯦꯕꯣ? ꯑꯊꯧꯕꯤꯅ, ꯅꯪꯒ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯂꯥꯛꯃꯤꯟꯅꯕ ꯑꯍꯟ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅꯣꯕ? ꯅꯣꯏ ꯌꯨꯝꯗꯗꯤ ꯄꯥꯕꯨꯡꯒ ꯅꯣꯏ ꯑꯅꯤꯇꯪ ꯂꯩꯗꯅ. ꯋꯦꯟꯁꯟꯅ, ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏꯅꯤꯅꯦ, ꯄꯥꯕꯨꯡꯒꯤ ꯃꯆꯟꯅꯨꯄꯤ. ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯗꯤ ꯑꯣꯖꯥ ꯑꯃꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏꯅ ꯅꯤꯅꯦꯒ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯕꯅꯦ. ꯑꯊꯧꯕꯤꯅ, ꯑꯣ, ꯑꯗꯨꯒ ꯉꯁꯥꯏ ꯁꯨꯔꯝꯃꯤꯕ ꯊꯕꯛꯇꯨꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯁꯨꯕ? ꯋꯦꯟꯁꯟꯅ, ꯑꯁ, ꯌꯥꯔꯦꯕ, ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯦ. ꯑꯊꯧꯕꯤꯅ, ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯝꯇ ꯂꯩꯇꯦ. ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯪꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤꯅ ꯑꯌꯥꯝꯕꯅꯦ. ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯅ ꯊꯕꯛꯀ ꯁꯨꯔꯤꯗꯣ? ꯑꯗꯨꯒ ꯄꯩꯁꯥꯅ ꯀꯌꯥꯝ ꯐꯪꯉꯤꯕ? ꯋꯦꯟꯁꯟꯅ, ꯑꯊꯧꯕꯤ, ꯅꯪꯁꯤꯗꯤ ꯅꯪꯅ ꯉꯝꯗ꯭ꯔꯤꯐꯥꯎ ꯍꯦꯛ ꯇꯣꯛꯇꯦꯍꯦ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯟꯅ ꯁꯨꯔꯝꯕꯅꯦ. ꯑꯗꯨꯗ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯟꯅꯕꯗꯩ ꯂꯥꯟꯅ ꯂꯧꯅꯗꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ. ꯑꯗꯨꯗ ꯄꯥꯕꯨꯡꯗꯣ ꯑꯩꯅ ꯊꯕꯛ ꯆꯠꯂꯅꯨꯅ ꯆꯠꯍꯟꯗꯕꯅꯦ. ꯑꯗꯨꯕꯨ ꯏꯄꯥ ꯏꯆꯥꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯕꯅꯤꯅ ꯊꯕꯛ ꯂꯦꯞꯄꯗꯤ ꯆꯔꯥ ꯍꯦꯜꯂꯅꯤ. ꯑꯗꯨꯅ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯟꯅꯤꯡꯗꯗꯅ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯕꯅꯦ. ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯦ. ꯑꯊꯧꯕꯤꯅ, ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯊꯕꯛꯇꯨ ꯁꯨꯔꯛꯄ? ꯋꯦꯟꯁꯟ ꯑꯊꯧꯕꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯅꯥꯊꯩꯕ ꯉꯝꯂꯔꯣꯏ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯞꯅ ꯂꯤꯔꯛꯏ. ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯃuk ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯐꯥꯎꯕꯗꯤ ꯋꯥꯠꯂꯝꯗꯦ. ꯄꯥꯕꯨꯡꯁꯨ ꯃꯥꯒꯤ ꯅꯥꯗꯣ ꯀꯩꯁꯨ ꯇꯧꯔꯝꯗꯦ. ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯦ. ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯍꯖꯤꯔꯥ ꯆꯠꯂꯦ. ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯁꯤꯖꯤꯟꯅꯕꯗ ꯑꯗꯨꯝ ꯂꯦꯝꯅ ꯄꯥꯅ ꯁꯤꯖꯤꯟꯅꯩ. ꯑꯊꯧꯕꯤ ꯋꯦꯟꯁꯟꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ. ꯅꯣꯡꯃ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯃꯆꯥ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯩꯕꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯕꯖꯥꯔꯗ ꯄꯨꯟꯅ ꯆꯠꯈꯤꯕꯅꯦ. ꯅꯨꯃꯤꯠꯇꯣ
ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯄꯥꯕꯨꯡ ꯏꯃꯥ ꯍꯜꯂꯛꯄꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯔꯥꯎꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯛꯈꯤ꯫ ꯑꯊꯧꯕꯤꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ ꯀꯃꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗ? ꯋꯦꯟꯁꯟ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯤꯇꯅ ꯊꯨꯝꯖꯤꯜꯂꯛꯏ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯣ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯇꯣꯡꯉꯛꯄ ꯒꯥꯔꯤꯗꯣ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯗꯗꯤ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯕꯨ ꯑꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯒꯤ ꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯂꯒ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯔꯝꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯀꯞꯄꯒ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯄꯥꯕꯨꯡꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯅꯥꯀꯣꯡ ꯑꯅꯤꯃꯛ ꯇꯥꯊꯤꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯊꯧꯕꯤꯁꯨ ꯋꯦꯟꯁꯟꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯃꯈꯣꯜꯗꯤ ꯊꯣꯛꯇꯅ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯅ ꯀꯞꯆꯔꯤ꯫ ꯋꯦꯟꯁꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯥꯕꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕꯗꯒꯤ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯇꯧꯔꯛꯇꯅ ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯁꯨꯍꯟꯗ꯭ꯔꯦ꯫ ꯆꯍꯤ 1.5 ꯁꯨꯔꯦ ꯑꯩꯅ ꯊꯕꯛꯁꯤ ꯁꯨꯔꯛꯄ꯫ ꯑꯊꯧꯕꯤꯅ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯗꯦ, ꯅꯪꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯦ꯫ ꯋꯦꯟꯁꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ? ꯑꯊꯧꯕꯤꯅ ꯍꯩ ꯋꯥꯈꯜꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯜꯂꯛꯀꯅꯨ, ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯅꯤ꯫ ꯋꯦꯟꯁꯟꯅ ꯑꯗꯣ ꯑꯩꯒꯤꯗꯤ ꯂꯣꯏꯅ ꯈꯪꯉꯦ, ꯅꯪꯒꯤꯁꯨ ꯈꯪꯅꯤꯡꯉꯤ, ꯈꯔ ꯍꯥꯏꯌꯨꯗꯅ꯫ ꯑꯊꯧꯕꯤꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯃꯔꯝꯗꯕꯨ ꯀꯩ ꯈꯪꯅꯤꯡꯒꯦꯅꯦ ꯅꯪꯕꯣ? ꯋꯦꯟꯁꯟꯅ ꯑꯗꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ? ꯑꯊꯧꯕꯤꯅ ꯁꯥꯎꯔꯣꯏ ꯍꯥꯏꯌꯣ, ꯀꯩ ꯈꯪꯅꯤꯡꯉꯤꯅꯣꯕ? ꯋꯦꯟꯁꯟꯅ ꯅꯪꯁꯤ ꯅꯨꯄꯤꯅꯤꯀꯣ? ꯑꯊꯧꯕꯤꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯅꯦ ꯃꯥꯅꯦ, ꯑꯗꯣ ꯅꯨꯄꯥ ꯃꯥꯟꯕ ꯅꯨꯄꯤ꯫ ꯋꯦꯟꯁꯟꯅ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯨꯄꯥ ꯃꯥꯟꯅ ꯂꯩꯔꯤꯁꯦ, ꯃꯔꯝ ꯈꯪꯅꯤꯡꯉꯦꯕ꯫ ꯑꯊꯧꯕꯤꯅ ꯋꯥꯔꯤ ꯑꯩꯅ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ, ꯑꯗꯨꯒ ꯀꯅꯥꯝꯇꯅꯁꯨ ꯍꯪꯉꯛꯇ꯭ꯔꯤ, ꯅꯪꯅ ꯊꯟꯗꯅꯅꯦ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯪꯕ ꯉꯝꯃꯤꯁꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯧꯔꯤꯁꯤꯁꯨ ꯅꯪꯉꯣꯟꯗꯅ ꯑꯍꯥꯟꯕꯅꯤ, ꯁꯤꯒꯤ ꯃꯔꯝꯁꯤꯁꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯉꯛꯈꯤꯅꯤ꯫ ꯋꯦꯟꯁꯟꯅ ꯍꯣꯏꯕ, ꯑꯗꯣ ꯋꯥꯔꯤꯗꯨ ꯂꯤꯔꯣꯕ, ꯑꯩ ꯈꯪꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕ꯫ ꯑꯊꯧꯕꯤꯅ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯀꯔꯝꯕ ꯏꯃꯨꯡꯅꯣ ꯍꯥꯏꯕꯗꯤ ꯅꯪ ꯍꯥꯟꯅ ꯈꯪꯉꯕ꯭ꯔꯥ? ꯋꯦꯟꯁꯟꯅ ꯈꯪꯗꯦ, ꯅꯪꯅꯁꯨ ꯍꯥꯏꯗꯅ꯫ ꯑꯊꯧꯕꯤꯅ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯆꯠꯂꯨꯁꯦ, ꯑꯗꯨꯒ ꯂꯣꯏ ꯈꯪꯉꯅꯤ꯫ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯅ ꯅꯤꯡꯉꯛꯄ ꯑꯄꯥꯝ ꯑꯄꯥꯝꯕꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯐꯪꯕ ꯉꯝꯃꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯃꯦ, ꯑꯩꯒꯤ ꯕꯕꯥꯆꯧꯅ ꯁ꯭ꯄꯦꯁꯦꯜ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯐꯥꯎꯕꯅꯦ꯫ ꯌꯨꯝꯗꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯋꯦꯟꯁꯟꯅ ꯀꯩꯅꯣ ꯅꯪꯕꯨ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯊꯧꯕꯤ ꯌꯥꯇꯣꯟ ꯈꯔ ꯎꯔꯞ ꯇꯧꯅ ꯅꯣꯛꯂꯒ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏꯈ꯭ꯔꯕ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ, ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯩꯔꯝꯕ ꯏꯃꯨꯡꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯃꯤꯔꯣꯜ ꯇꯥꯈꯤꯗ꯭ꯔꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯕꯁꯨ ꯅꯨꯡꯗꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄꯅ ꯊꯜꯂꯦ꯫ ꯑꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯉꯣꯟꯗꯅ ꯍꯦꯟꯅ ꯆꯩꯅꯥꯗꯣ ꯐꯥꯎꯍꯜꯂꯦ꯫ ꯋꯦꯟꯁꯟꯗꯤ ꯑꯊꯧꯕꯤꯒꯤ ꯃꯄꯥꯈꯛ ꯂꯩꯈꯤꯗ꯭ꯔꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯃꯃꯥꯁꯨ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯣ ꯅꯪꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯆꯞ ꯃꯥꯟꯅꯔꯕꯀꯣ? ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯅꯨꯄꯥ ꯇꯥꯡꯉꯦ꯫ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯕꯕꯥꯆꯧ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯗ꯭ꯔꯦ, ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ꯫ ꯃꯔꯛꯇꯨꯗ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯕ ꯑꯩꯅ ꯄꯥꯝꯈꯤꯗꯦ, ꯅꯨꯄꯥꯒꯨꯝꯅ ꯂꯩꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯉꯥꯛꯁꯦꯟꯕ ꯄꯥꯝꯕꯗꯒꯤꯅꯦ ꯅꯨꯄꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯋꯦꯟꯁꯟꯅ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯅꯨꯄꯥꯗꯧꯅ ꯂꯩꯔꯅꯤ꯫ ꯑꯊꯧꯕꯤꯅ ꯂꯩꯔꯣꯏꯗ, ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯑꯃꯈꯛ ꯂꯩꯔꯤ, ꯃꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯑꯗꯨꯝ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯊꯧꯗꯥꯡꯗꯣ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯗꯒꯤ
ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯃꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯣꯏꯅꯤ꯫ ꯋꯦꯟꯁꯟꯅ ꯀꯩ ꯊꯧꯗꯥꯡꯅꯣ? ꯑꯗꯨꯒ ꯊꯧꯗꯥꯡꯗꯣ ꯄꯥꯡꯊꯣꯛꯀꯗꯧꯕꯅ ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯑꯊꯧꯕꯤꯅ ꯃꯗꯨꯃꯗꯤ ꯑꯩ ꯂꯣꯠꯂꯒꯦ, ꯅꯪ ꯁꯥꯎꯔꯅꯨꯀꯣ꯫ ꯑꯇꯩꯕꯨꯗꯤ ꯑꯩ ꯂꯣꯏꯅ ꯍꯥꯏꯔꯦꯗꯅ, ꯃꯗꯨꯃꯗꯤ ꯍꯪꯉꯛꯑꯅꯣꯕ꯫ ꯋꯦꯟꯁꯟꯅ ꯑꯁ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯅꯤꯡꯉꯦꯗ꯫ ꯑꯗꯣ ꯐꯔꯦ, ꯑꯩ ꯍꯪꯉꯔꯣꯏꯒꯦ, ꯅꯪꯅ ꯍꯪꯉꯛꯑꯅꯣ ꯍꯥꯏꯔꯕꯅꯤꯅ꯫ ꯑꯗꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯣꯛꯏꯗꯣ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣꯕ? ꯑꯊꯧꯕꯤꯅ ꯁꯤꯗ ꯑꯃꯨꯛ ꯇꯥꯔꯛꯑꯕ? ꯋꯦꯟꯁꯟꯅ ꯍꯥꯏꯔꯣꯕ, ꯑꯗꯨꯗꯤ ꯍꯥꯏꯗꯕ ꯇꯧꯅꯨꯀꯣ꯫ ꯑꯗꯨꯗꯣ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦꯕ, ꯌꯥꯝ ꯈꯪꯅꯤꯡꯉꯦ, ꯍꯥꯏꯔꯣꯕ꯫ ꯑꯊꯧꯕꯤꯅ ꯅꯪꯅ ꯆꯤꯡꯅꯔꯤꯗꯣ ꯆꯨꯝꯃꯦ꯫ ꯋꯦꯟꯁꯟꯅ ꯈꯜꯂꯤ, ꯑꯩꯅ ꯆꯤꯡꯅꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯩꯐꯥꯎ ꯈꯪꯖꯗꯦ꯫ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯔꯛꯅꯕꯅ ꯍꯥꯏꯔꯒ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯏꯕ꯫ ꯑꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ, ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯕ꯫ ꯑꯊꯧꯕꯤꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯠꯁꯤꯜꯂꯤꯕ ꯕꯦꯟꯗꯦꯖ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯍꯥꯟ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯗꯣ ꯅꯪ ꯅꯤꯡꯁꯤꯡꯉꯤꯕꯣ? ꯋꯦꯟꯁꯟꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯔꯝꯃꯗꯧꯅꯦ, ꯉꯁꯤꯁꯦ ꯁꯣꯔꯥꯇꯨꯝ ꯇꯥꯔꯝꯃꯅꯤ꯫ ꯑꯊꯧꯕꯤꯅ ꯈꯨꯠꯁꯦ ꯐꯗꯤ ꯐꯔꯕꯅꯦ, ꯑꯩꯅ ꯁꯨꯝ ꯕꯦꯟꯗꯦꯖ ꯌꯦꯠꯄ ꯅꯨꯡꯉꯥꯏꯌꯦꯅ ꯁꯨꯝ ꯌꯦꯠꯁꯤꯟꯕꯅꯦ꯫ ꯋꯦꯟꯁꯟꯅ ꯑꯩ ꯆꯤꯡꯅꯔꯛꯑꯦ, ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯃꯤꯁꯛꯇꯣ ꯃꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯗꯣ ꯊꯥꯡꯅ ꯁꯣꯛꯈꯤꯕꯅꯦ꯫ ꯅꯪꯒꯤꯁꯤꯁꯨ ꯈꯨꯠ ꯌꯦꯠꯅꯤ꯫ ꯑꯩꯅ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯁꯥꯏꯀꯜ ꯑꯃꯁꯨ ꯊꯧꯈꯤ꯫ ꯑꯊꯧꯕꯤ, ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯗꯣ ꯅꯍꯥꯛꯅꯔꯥ? ꯃꯥꯅꯤ, ꯅꯍꯥꯛꯅꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯗꯣ꯫ ꯑꯩ ꯍꯧꯖꯤꯛꯇ ꯈꯪꯂꯦ꯫ ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯀꯌꯥꯗ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯁꯛꯅꯣ꯫ ꯑꯊꯧꯕꯤꯅ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯕꯨꯕꯣꯛ ꯍꯣꯏꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪꯅ ꯂꯝꯕꯤꯗ ꯆꯠꯂꯒ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯎꯈꯤ꯫ ꯑꯗꯨꯗ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯅꯪꯒ ꯊꯦꯡꯅꯔꯒꯦ ꯈꯜꯂꯒꯅꯤ ꯑꯩꯒꯤ ꯁꯥꯏꯀꯜꯗꯨ ꯊꯧꯗꯣꯛꯑꯒ ꯂꯥꯛꯄꯅꯦ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯕꯦಗ್ ꯃꯨꯟꯗꯨꯅ ꯆꯦꯟꯈꯤꯕꯗꯣ ꯑꯩꯅ ꯎꯕ꯫ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯕꯦꯒꯇꯨꯗꯗꯤ ꯅꯨꯄꯥꯗꯨꯗꯩ ꯃꯨꯜꯂꯒ ꯅꯪꯉꯣꯟꯗ ꯄꯤꯒꯦꯅ ꯇꯥꯟꯅꯔꯛꯄꯗꯅꯦ ꯐꯥꯏꯠ ꯃꯆꯥ ꯑꯃ ꯃꯐꯝꯗꯨꯗ ꯊꯣꯛꯈ꯭ꯔꯤꯗꯣ꯫ ꯋꯦꯟꯁꯟꯅ ꯅꯨꯃꯤꯠꯇꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯏꯇꯣꯝꯇ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯖꯩ꯫ ꯅꯪ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯔꯅꯤꯀꯣ꯫ ꯑꯊꯧꯕꯤꯅ ꯌꯥꯔꯦꯗ ꯁꯤꯍꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯟꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯑꯣꯀꯦ꯫ ꯋꯦꯟꯁꯟꯅ ꯑꯊꯧꯕꯤ ꯊꯦꯡꯛ ꯌꯨ꯫ ꯋꯦꯟꯁꯟꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯎꯄꯥꯡ ꯎꯞꯂꯒ ꯑꯊꯧꯕꯤꯗ ꯈꯣꯏꯔꯝꯃꯤ꯫ ꯑꯊꯧꯕꯤꯅ ꯅꯣꯛꯂꯒ ꯃꯈꯨꯠꯀꯗꯨ ꯊꯥꯡꯒꯠꯇꯨꯅ ꯕꯣꯔ ꯄꯤꯕꯒꯤ ꯃꯑꯣꯡꯗ, ꯅꯪꯅ ꯅꯤꯡꯂꯤꯕꯗꯨꯃꯛ ꯂꯣꯏꯅ ꯊꯨꯡꯕ ꯑꯣꯏꯖꯔꯣ꯫ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯂꯝꯄꯥꯛꯇꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯄ꯭ꯔꯤꯇꯤꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗꯒꯤ ꯎꯔꯨꯔꯦ꯫ ꯄ꯭ꯔꯤꯇꯤ ꯃꯥꯒ ꯐꯣꯟꯗ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯏ꯫ ꯄ꯭ꯔꯤꯇꯤꯅ ꯑꯥꯗꯒꯤ ꯁꯤꯕꯨ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯅꯨꯄꯥ ꯕꯦꯟꯖꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ, ꯀꯅꯥꯅꯣ ꯊꯣꯏꯕꯤ ꯍꯥꯏꯗꯤ? ꯕꯦꯟꯖꯨ ꯄ꯭ꯔꯤꯇꯤꯒ ꯄꯤꯛꯂꯤꯉꯩꯗ ꯂꯥꯏꯔꯤꯛ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄ ꯃꯤꯁꯛꯅꯤ꯫ ꯕꯦꯟꯖꯨꯅ ꯄ꯭ꯔꯤꯇꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯈꯔ ꯂꯤꯡꯅ ꯍꯧꯔꯛꯄ ꯑꯣꯏꯕꯅ ꯑꯃꯗꯤ ꯄ꯭ꯔꯤꯇꯤꯅ ꯃꯍꯥꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜꯅ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯕꯨ ꯊꯑꯣꯏ ꯋꯥꯑꯣꯏꯗꯕ, ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕ ꯃꯇꯧ ꯀꯌꯥ ꯃꯁꯥꯗ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩꯕꯗꯒꯤ ꯕꯦꯟꯖꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯂꯛꯇꯕꯅꯤ꯫ ꯅꯣꯡꯃ ꯕꯦꯟꯖꯨꯅ ꯏꯀꯥꯏꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯂꯨꯕꯗ ꯄ꯭ꯔꯤꯇꯤꯅ ꯃꯍꯥꯛꯄꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯍꯟꯈꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯕꯨꯡ ꯑꯍꯨꯝꯗ ꯇꯥꯛꯊꯣꯛꯇꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯤꯅ ꯁ꯭ꯇꯦꯐꯦꯟꯗ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯁ꯭ꯇꯦꯐꯦꯟꯒꯤ ꯊꯕꯛ ꯁꯨꯐꯝꯗ
ꯕꯦꯟꯖꯨ ꯑꯁꯤ ꯁꯤꯟꯃꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯄꯗꯒꯤ ꯄ꯭ꯔꯤꯇꯤꯒ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯐꯠꯇꯕ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯊꯕꯛ ꯑꯌꯥꯝꯕ ꯕꯦꯟꯖꯨꯅ ꯃꯄꯨ ꯁꯥꯗꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯂꯥꯏꯔꯤꯕꯅꯤ꯫ ꯄ꯭ꯔꯤꯇꯤꯅ ꯕꯦꯟꯖꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯑꯉꯥꯎꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯅ ꯍꯥꯏꯕꯗꯣ." ꯕꯦꯟꯖꯨꯅ, "ꯑꯣ, ꯀꯗꯥꯏꯅꯣꯅꯦ?" ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯄ꯭ꯔꯤꯇꯤꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ, "ꯇꯨ, ꯑꯥꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯐꯝꯃꯤꯟꯅꯔꯤꯕ ꯐꯨꯔꯤꯠ ꯔꯦꯠ ꯃꯆꯨ ꯂꯤꯠꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯟꯖꯨꯗ ꯇꯥꯛꯏ꯫ ꯕꯦꯟꯖꯨꯅ, "ꯑꯦ, ꯑꯁꯤꯗꯤ ꯅꯨꯄꯤꯕꯨ ꯃꯥꯟꯗ꯭ꯔꯦꯗ, ꯄꯨꯔꯥ ꯅꯨꯄꯥꯅꯤꯅꯦ." ꯄ꯭ꯔꯤꯇꯤꯅ, "ꯃꯥꯗꯤ ꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤꯒ ꯀꯩꯗꯧꯔꯤꯅꯣꯕ ꯁꯥꯟꯅꯕ ꯆꯠꯇꯗꯅ? ꯃꯁꯤ ꯐꯨꯗ ꯌꯥꯔꯣꯏꯗꯧꯔꯤ, ꯂꯝ ꯌꯥꯝ ꯍꯦꯟꯗꯧꯔꯤꯑꯕ." ꯕꯦꯟꯖꯨꯅ, "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯅꯆꯥꯁꯨ ꯅꯠꯇꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯎꯔꯅꯨ. ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯃꯈꯛ ꯆꯠꯀꯗꯧꯕ ꯂꯩ, ꯑꯗꯨꯅ ꯅꯪꯒꯤ ꯀꯥꯔꯁꯦ ꯄꯨꯈꯤꯗꯣꯏꯅꯤꯀꯣ ꯉꯁꯤ." ꯄ꯭ꯔꯤꯇꯤꯅ, "ꯍꯣꯏ ꯍꯣꯏ, ꯄꯨꯋꯣ ꯄꯨꯋꯣ. ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯁꯤꯌꯔ ꯇꯪꯈꯥꯏ ꯑꯃ ꯂꯧꯈꯤꯗꯅ ꯑꯩ ꯌꯨꯝꯗꯒ ꯁꯦꯜ ꯑꯝꯇ ꯄꯨꯁꯤꯟꯍꯧꯗꯦꯀꯣ. ꯃꯃꯥ ꯕꯤꯗ꯭ꯌꯥꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯆꯤꯡꯅꯕ ꯃꯥꯜꯂꯤ, ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩ." ꯕꯦꯟꯖꯨꯅ, "ꯑꯗꯨꯗꯤ ꯅꯅꯦꯝꯕꯣꯛꯇꯨꯁꯨ ꯑꯩꯈꯣꯏ ꯊꯕꯛꯁꯤꯗ ꯌꯦꯜꯂꯛꯀꯗꯧꯕ ꯑꯣꯏꯔꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤꯔꯣ?" ꯄ꯭ꯔꯤꯇꯤꯅ, "ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ. ꯑꯗꯣ ꯍꯟꯗꯛꯀꯤ ꯐꯪꯉꯛꯀꯗꯧꯕ ꯁꯦꯟꯐꯝꯁꯤꯗꯤ ꯑꯩꯁꯨ ꯌꯨꯝꯗꯗꯤ ꯈꯔ ꯄꯨꯁꯤꯟꯅꯤꯡꯉꯤ. ꯅꯪꯒꯤꯗꯣ ꯇꯪꯈꯥꯏꯃꯛ ꯅꯠꯇ꯭ꯔꯁꯨ 40% ꯑꯣꯏꯅ ꯂꯧꯔꯗꯅ." ꯕꯦꯟꯖꯨꯅ, "ꯊꯕꯛꯁꯤ ꯅꯪꯅ ꯂꯣꯏꯅ ꯇꯧꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯄ꯭ꯔꯤꯇꯤꯅ, "ꯑꯁ, ꯌꯥꯒꯗ꯭ꯔꯅ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯗꯅ. ꯐꯔꯦ, ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ. ꯒꯦꯠ ꯐꯥꯎꯗꯤ ꯊꯧꯖꯤꯜꯂꯨꯔꯅꯨ, ꯒꯥꯔꯤꯁꯦ ꯅꯪꯅ ꯄꯨꯈꯤꯗꯧꯅꯤꯅ. ꯌꯨꯝꯒꯤ ꯃꯤꯅ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦꯕ." ꯕꯦꯟꯖꯨꯅ, "ꯍꯣꯏ ꯍꯣꯏ, ꯁꯤꯗ ꯈꯥꯝꯃꯒꯦ." ꯒꯥꯔꯤꯗꯨ ꯌꯨꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯗꯨ ꯆꯪꯈ꯭ꯔꯦ꯫ ꯕꯦꯟꯖꯨ ꯄ꯭ꯔꯤꯇꯤꯅ ꯆꯪꯈꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯅꯨꯄꯤꯅꯣ. ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯂꯣꯏꯅ ꯊꯨꯔꯅꯤ. ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ. ꯑꯩꯅ ꯅꯪꯕꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯆꯔꯨꯕꯗ ꯅꯪꯅ ꯅꯪꯒꯤ ꯅꯕꯨꯡꯁꯤꯡ ꯇꯥꯛꯇꯨꯅ ꯑꯩꯕꯨ ꯇꯞꯇꯥꯅ ꯐꯨꯍꯟꯈꯤꯕ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯁꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯍꯥꯠꯅꯕ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯔꯛ ꯊꯤꯡꯈꯤ, ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯈꯤꯗꯕꯅꯤ. ꯑꯩꯕꯨꯁꯨ ꯅꯪꯒꯤ ꯌꯥꯝꯂꯕ ꯄꯩꯁꯥꯗꯨꯅ ꯃꯤꯠ ꯊꯛꯍꯟꯈꯤꯗꯨꯅ ꯄꯪꯊꯍꯟꯈꯤ. ꯐꯠꯇꯕ ꯊꯕꯛꯇꯨꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯈꯤ. ꯑꯩ ꯈꯪꯉꯤ, ꯃꯗꯨꯒꯤ ꯃꯍꯩ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯈꯤꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯈꯨꯠꯇ ꯆꯜꯂꯕ ꯃꯤꯁꯛꯅꯤ. ꯅꯪꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯄ ꯑꯗꯨꯝꯅ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯊꯛꯇ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯔꯛꯈꯤꯒꯅꯤ." ꯕꯦꯟꯖꯨꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯊꯧꯕꯤꯒ ꯋꯦꯟꯁꯟꯒꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯊꯧꯕꯤꯒ ꯋꯦꯟꯁꯟꯒꯁꯨ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯗꯨꯅ ꯍꯟꯅꯔꯛꯂꯦ꯫ ꯑꯊꯧꯕꯤꯅ, "ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯕꯪ ꯇꯧꯔꯦꯅꯦꯀꯣ." ꯋꯦꯟꯁꯟꯅ, "ꯑꯗꯨꯁꯨ ꯅꯪꯅ. ꯑꯩꯗꯤꯅꯦ, ꯍꯌꯦꯡ ꯑꯣꯖꯥꯅꯒ ꯍꯪꯉꯛꯑꯁꯨ ꯅꯪꯅꯅꯦ ꯍꯥꯏꯗꯣꯏꯅꯦ. ꯑꯣꯖꯥ, ꯑꯊꯧꯕꯤꯅꯅꯦꯅ ꯑꯗꯨꯝ ꯈꯨꯝꯗꯣꯏꯅꯦ." ꯑꯊꯧꯕꯤꯅ, "ꯏꯁ, ꯋꯥꯔꯤꯗꯤ ꯅꯪꯅꯕꯨ ꯍꯦꯟꯖꯤꯜꯂꯛꯄꯒ ꯁꯥꯏ. ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ." ꯋꯦꯟꯁꯟꯅ, "ꯁꯟꯗꯦ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯅꯕꯅꯣ?" ꯑꯊꯧꯕꯤꯅ, "ꯍꯩ, ꯁꯟꯗꯦꯅ ꯍꯦꯟꯅ ꯊꯕꯛ ꯆꯤꯟꯅꯕꯅꯤ ꯃꯁꯤ ꯑꯄꯪꯁꯤꯗꯤ. ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦꯗꯕꯨ ꯀꯅꯥꯅ ꯀꯣꯏꯕ ꯆꯠꯅꯒꯦꯕ? ꯑꯗꯨꯗꯗꯤꯅꯦ ꯄꯣꯊꯥꯔꯒ ꯂꯩꯗꯧꯕ. ꯁꯨꯃꯥꯏꯅ ꯍꯣꯂꯤꯗꯦ ꯅꯠꯇꯕ ꯅꯨꯃꯤꯠꯁꯤꯗ ꯏꯁꯥꯅ ꯍꯣꯂꯤꯗꯦ ꯄꯤꯖꯔꯒꯅꯦ ꯀꯣꯏꯕꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕꯅꯤ." ꯋꯦꯟꯁꯟꯅ, "ꯑꯣꯍꯣ, ꯌꯥꯝ ꯀꯣꯏꯔꯛꯄ ꯀꯥꯏꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄ꯭ꯔꯣꯅꯤꯅꯦ." ꯑꯊꯧꯕꯤꯅ, ꯀꯣꯏꯖꯔꯛꯇꯦ ꯏꯕꯨꯡꯉꯣ. ꯑꯩꯈꯣꯏ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯑꯗꯨꯝ ꯈꯪꯉꯤꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯒꯦꯗꯣ."
ꯋꯥꯟꯁꯟꯅ ꯑꯣ ꯑꯊꯧꯕꯤ ꯑꯗꯨꯅꯕꯨ ꯑꯊꯧꯕꯤ ꯍꯥꯏꯁꯤꯅꯤ ꯑꯊꯧꯕꯤꯅ ꯑꯁ ꯅꯪ ꯑꯗꯨꯏ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯣ ꯌꯥꯝ ꯄꯛꯇꯦꯕ ꯏꯁꯥꯁꯦ ꯑꯦꯂꯔꯖꯤ ꯍꯧꯒꯦ ꯇꯧꯋꯦꯕ ꯑꯗꯨ ꯅꯠꯇꯕ ꯃꯤꯡ ꯑꯃ ꯑꯣꯏꯅ ꯀꯧꯔꯛꯑꯣꯕ ꯋꯥꯟꯁꯟꯅ ꯑꯗꯨꯗꯤ ꯅꯪꯁꯦ ꯀꯩ ꯃꯤꯡ ꯀꯧꯔꯗꯤ ꯄꯛꯆꯅꯤ ꯅꯪꯁꯦ ꯋꯦꯟꯁꯟ ꯑꯊꯧꯕꯤꯒꯤ ꯃꯀꯣꯛꯇꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯁꯦ ꯅꯁꯝꯁꯤꯁꯨ ꯇꯦꯜꯂꯦ ꯑꯗꯨꯒ ꯐꯥꯁꯨ ꯐꯥꯏ ꯑꯗꯨꯅ ꯀꯣꯛꯐꯥꯕꯤ ꯑꯣꯏꯅ ꯀꯧꯔꯒꯦ ꯌꯥꯔꯕꯣ ꯑꯊꯧꯕꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯀꯣꯛꯐꯥꯕꯤ ꯐꯅ ꯑꯗꯨꯝ ꯐꯖꯔꯤꯌꯦ ꯑꯗꯣ ꯃꯤ ꯃꯃꯥꯡꯗꯗꯤ ꯇꯣꯏꯅ ꯀꯧꯔꯛꯄ ꯌꯥꯗꯦꯀꯣ ꯑꯩ ꯏꯀꯥꯏꯒꯦ ꯇꯧꯋꯦꯕ ꯋꯦꯟꯁꯟꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯤꯗꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯌꯨꯝꯁꯨ ꯌꯧꯗꯧꯔꯦ ꯅꯪ ꯑꯃꯨꯛ ꯍꯟꯕꯗ ꯊꯦꯡꯉꯅꯦꯕ ꯅꯪꯁꯨ ꯍꯟꯖꯔꯣ ꯑꯊꯧꯕꯤ ꯏꯍꯦ ꯁꯣꯏꯈ꯭ꯔꯦ ꯀꯣꯛꯐꯥꯕꯤ ꯍꯥꯏꯕ ꯑꯊꯧꯕꯤꯗꯨ ꯋꯦꯟꯁꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯆꯩ ꯑꯊꯧꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯅꯇꯣꯝꯇ ꯍꯟꯕ ꯀꯤꯖꯔꯣꯏꯗ꯭ꯔꯣ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯅ ꯑꯃꯨꯛ ꯊꯠꯄꯤꯔꯗꯤ ꯅꯪꯗꯤ ꯅꯨꯄꯤ ꯊꯣꯛꯆꯕꯤꯅꯤꯅ ꯋꯦꯟꯁꯟꯅ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯑꯊꯧꯕꯤꯗ ꯃꯨꯛꯁꯤꯜꯂꯤ ꯑꯗꯨꯒ ꯎꯔꯦꯗꯅ ꯌꯦꯡꯉꯨꯇꯨ ꯑꯩ ꯄꯥꯝꯕꯣꯝꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯆꯦꯛꯇ ꯑꯣꯏꯅ ꯊꯥꯡꯒꯠꯄꯒꯤꯅꯦ ꯏꯁꯥ ꯌꯥꯝ ꯊꯤꯅ ꯐꯔꯕꯅꯤ ꯑꯗꯨꯅ ꯀꯅꯥꯝ ꯀꯤꯕꯤꯗ꯭ꯔꯦ ꯑꯊꯧꯕꯤꯅ ꯑꯣ ꯌꯥꯝ ꯐꯔꯦ ꯄꯥꯝꯕꯣꯝꯅꯦ ꯀꯥꯏꯅꯒ ꯑꯩꯒꯤ ꯐꯩꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯋꯦꯟꯁꯟꯅ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯕ ꯄꯥꯝꯕꯣꯝꯕꯨ ꯐꯩꯒꯟꯅ ꯍꯦꯟꯅ ꯆꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯁꯥꯏꯀꯜꯕꯨꯗꯤ ꯃꯣꯇꯣꯔ ꯁꯥꯏꯀꯜꯅ ꯍꯦꯟꯅ ꯂꯨꯝꯃꯦ ꯍꯥꯏꯗꯨꯅꯤ ꯑꯊꯧꯕꯤꯅ ꯑꯩ ꯆꯠꯂꯦꯍꯦ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯦ ꯋꯦꯟꯁꯟꯅ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯩꯗꯤ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯋꯦꯟꯁꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯊꯧꯕꯤꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯃꯃꯥ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯑꯊꯧꯕꯤꯗ ꯑꯃꯠꯇ ꯍꯦꯛ ꯈꯥꯛꯇꯅ ꯍꯩꯖꯤꯜꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯌꯥꯏꯈꯣꯝꯕꯕꯨ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯧꯗꯨꯅ ꯄꯨꯕꯒꯨꯝ ꯑꯊꯧꯕꯤꯅꯁꯨ ꯋꯦꯟꯁꯟꯕꯨ ꯃꯌꯨꯝꯗꯒꯤ ꯅꯨꯡꯇꯤꯒꯤ ꯀꯧꯊꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯩ ꯑꯊꯧꯕꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯄ꯭ꯔꯤꯇꯤꯗꯨ ꯁꯨꯃꯥꯡꯒꯤ ꯇꯨꯜꯁꯤ ꯃꯈꯣꯡꯗ ꯙꯨꯞ ꯀꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯊꯧꯕꯤ ꯁꯥꯏꯀꯜꯗꯨ ꯅꯤꯡꯊꯤꯅ ꯏꯟꯁꯤꯟꯗꯨꯅ ꯊꯅꯝꯂꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯄ꯭ꯔꯤꯇꯤꯅ ꯑꯊꯧꯕꯤꯕꯨ ꯈꯥꯝꯂꯛꯏ ꯊꯣꯏꯕꯤ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯑꯊꯧꯕꯤꯅ ꯃꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯄ꯭ꯔꯤꯇꯤꯅ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯑꯊꯧꯕꯤꯅ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯦ ꯃꯥꯆꯧ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄ꯭ꯔꯤꯇꯤꯅ ꯀꯩꯒꯤꯅꯣ ꯑꯉꯥꯡ ꯅꯪꯅ ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝ ꯊꯤꯔꯤꯗꯤ ꯁꯥꯟꯅꯕ ꯆꯠꯂꯨꯏ ꯀꯥꯏꯅ ꯑꯊꯧꯕꯤꯅ ꯃꯥꯆꯧꯕꯤ ꯑꯩ ꯑꯁꯦꯡꯕ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯦ ꯄ꯭ꯔꯤꯇꯤꯅ ꯁꯥꯟꯅꯕ ꯆꯠꯄꯕꯨ ꯂꯝꯄꯥꯛꯇ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯅꯕ꯭ꯔꯕ ꯑꯗꯨꯅ ꯀꯔꯤ ꯃꯁꯥꯟꯅꯅꯣ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯁꯥꯟꯅꯔꯕ ꯑꯊꯧꯕꯤꯗꯨ ꯄ꯭ꯔꯤꯇꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯄ꯭ꯔꯤꯇꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯄ꯭ꯔꯤꯇꯤꯅ ꯈꯨꯝꯃꯨꯅꯤ ꯅꯆꯤꯟꯗꯣ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯅꯣ ꯑꯉꯥꯡ ꯅꯪ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯕꯅꯦ ꯃꯇꯨꯡꯗꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯅꯤꯔꯛ ꯁꯨꯅ ꯇꯧꯕ ꯌꯥꯔꯣꯏ ꯌꯥꯔꯦ ꯆꯪꯉꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯊꯧꯕꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯄ꯭ꯔꯤꯇꯤꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯈꯤꯕ ꯑꯗꯨ ꯇꯥꯔꯨꯔ ꯃꯥꯜꯂꯦ ꯃꯆꯥꯅꯨꯄꯤꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩ